Thauramsing Chandokuna Tahanjaribasi 91.2 MHz Sandoksariba Diamond Radio gi Anisuba Thauram Paringni Hojik Memna Tabiribasi Hojik Amok Diamond Radio gi Thauram Tabiribasingbo Ekpam Narsingna Amukahna Taramna Uksabagalona Hojik Pungja Asida Adongwedamak Pujarakli Diamond da Ngaktang Orbasu Pothaminasi Haiduna Mingthonba Channel Sigi Live Phone In Program gi Thauram Ngasigi Thauram asda mayamna call tawbiraktu ngasigi thamjariba ngaktang pothaminasi hariba Thauram asida isai nataba atop dialogue sing monologue sing amadi waring sairing singna yumpham oirakanda chemjaba ngaktang pothaminasi hariba Thauram asda mayamna call tawbiro isai nataba isai sagi haijaba item sing utpiduna ngasigi ngaktang pothaminasi hariba Thauram asibu hena fajaba Thauram ama oinanaba honaba matamda mayamna saruk yabiu haijaba golana ngasigi thamjariba live phone in program gi Thauram asigi damak thamjariba number asi amuktang mayamda ningsingjagi thamjariba number asi 7630944377 amuktang gana 7630944377 hariba number si hoji hangduna thamjari tabiriba singna call tawbirau ngasigi thamjariba ngaktang pothaminasi hariba Thauram asi hojik haujaragani mayamna call tawbiraktu ngasigi Thauram asida saruk yabinanaba ningsingjari Hello. Hello. Ngasigi ngaktang pothaminasi hariba Thauram asina adomba taram noksari ahanbada isagi minga lefam ngasi amtang khangjageba kana oibirabano amta haibiyo. Ai khangabok deji jekulina. Thagachari call tawbirakpa ngasigi Thauram asida isagi haijaba item si kari utpi gadaino. Dairo am khatang tawjegi haijegi mateng khatang tawjegi. Hoi adudi haurasira. Hauran. Hoi hobiro. Lalunda, dekai lalunda. Dan dekai da ai bu kutum ni dan thanglinda lupa to panta koi thangde imana di thangdana di ko thayo ko di lupa me la ko ne hayin de di ai si lupa me ko ya ni dai na ko do de da dama lin su ko na ai di ti yo dekai wang ni lan da kai di si thangde Thagachari onthokna fajana isagi koigi monologue oina koigi dialogue oina mateng khak tawbirami ngasigi Thauram asida sumaina koigi dialogue tawbusidi ngasina ahanba oibirabra mamangda Thauram saruk yabikhiba leyerbra kamai tawbuna amtang haibiyo anira hunnak ti yawge hoi ado anirak ahunlak yawrbagi matungda ngasi su nawna mu phangbane buko hoi fare thagachari adomna call tawbiduna ngasigi isagi yamna fajaraba dialogue mateng khak mayamda kodol tambiramba mathangi caller da mo khodong chabasi pijage aduga karamba dialogue sing tawrei haibado khoi mayam puna mongki minanabagi tanjasi ngasigi oina khoi mayam puna lominasi hojik mathangi call lokhasari hello tawjerei wei thangiban sinam kaidagi sinam law Thagachari kakana rukeswar call tawbirakpa ngasigi ngaktang pothaminasi hariba Thauram asida isagi haijaba sibu kari utpi gadoino kaino isaina khoi dialogue ta yaba na trosa hoi akoigi isai simadi ngasigi oinadi sungnya yadre haiba wafam sima thamjari dialogue akoigi maru oina ngasi se dialogue ti damak pamjai ko hoi ai haugerage soi ki bangam khibe yaw sumayam na pi ni hoi ma'am Madhavi nang tawi sibu karino Madhavi ai thawai ai thamoi yang sari basi Madhavi nang yu wakna sari bani Madhavi nang idamakuni ai ne na thamjaba gulab amakhai masing khatang lawbi ko Madhavi nang na kari ko law kitaba taragadi Madhavi ai githamoi na tungda kari mo hogani nang khanglabra Madhavi tao tada basu tao
ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯃꯥꯙꯕꯤꯒꯤꯗꯃꯛꯇ ꯂꯩꯈ꯭ꯔꯤ ꯃꯥꯙꯕꯤꯒꯤꯗꯃꯛꯇ ꯂꯩꯈ꯭ꯔꯤ ꯊꯦꯡꯛ ꯌꯨ ꯁꯔ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯙꯕꯤ ꯀꯧꯕꯒꯤ ꯗꯥꯏꯂꯣꯒꯁꯦ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯀꯧꯕꯤꯔꯤꯕ ꯃꯥꯙꯕꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣꯒꯇ ꯌꯥꯎꯕ ꯃꯥꯙꯕꯤꯗꯨꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯕ ꯀꯔꯝꯕ ꯃꯥꯙꯕꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯁꯤꯅ ꯇꯣꯉꯥꯟꯕ ꯃꯥꯙꯕꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯙꯕꯤ ꯂꯤꯂꯥꯒꯤ ꯀꯕꯤ ꯀꯃꯟ ꯀꯩꯅꯣꯒꯤꯗꯨ ꯅꯠꯆꯗꯦ ꯑꯩ ꯁꯤꯅ ꯏꯁꯥꯅ ꯁꯥꯒꯠꯆꯕ ꯃꯥꯙꯕꯤ ꯑꯣꯏꯕ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯄꯤꯖꯒꯦ ꯍꯥꯏꯅ ꯒꯨꯂꯥꯞ ꯑꯃꯈꯛ ꯊꯝꯖꯕ ꯍꯣꯏ ꯒꯨꯂꯥꯞꯁꯦ ꯃꯥꯅ ꯁꯨꯡꯂꯧ ꯂꯧꯕꯤꯌꯨ ꯌꯥꯗꯕ ꯑꯗꯣ ꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯆꯥꯛꯆꯕꯗꯨꯒꯤ ꯁꯨꯝ ꯇꯧꯖꯕꯅꯤꯗ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯒꯨꯂꯥꯞ ꯂꯧꯕꯤꯌꯨ ꯌꯥꯗ꯭ꯔꯤꯁꯦ ꯏꯁꯥꯒꯤ ꯒꯨꯂꯥꯞꯁꯦ ꯃꯅꯥꯁꯦ ꯃꯁꯤꯡ ꯁꯨꯅ ꯄꯥꯜꯂꯝꯗꯧ ꯃꯥꯟꯗꯤꯌꯦ ꯑꯣ ꯈꯪꯗꯦ ꯑꯗꯨ ꯇꯧꯔꯕꯖꯥꯠꯂ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯙꯕꯤꯁꯤꯗ ꯄꯨꯔꯥ ꯉꯥꯎ ꯂꯩꯈ꯭ꯔꯕ ꯑꯗꯣ ꯑꯩꯒꯤ ꯒꯨꯂꯥꯞꯁꯤꯗꯪ ꯃꯥꯙꯕꯤꯅ ꯂꯧꯕꯤꯔꯗꯤ ꯊꯨꯡꯅꯗ꯭ꯔꯁꯨ ꯊꯨꯡꯅꯕꯒ ꯆꯞ ꯃꯥꯟꯅ ꯈꯟꯖꯔꯒꯦꯅ ꯈꯟꯖꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯅꯩꯀꯣ ꯑꯩꯈꯣꯏꯒꯤ ꯒꯨꯂꯥꯞ ꯈꯛꯇꯪ ꯄꯤꯔꯒ ꯊꯨꯡꯅꯕꯁꯤ ꯑꯗꯨꯃꯛ ꯊꯨꯡꯅꯕꯁꯨ ꯌꯥꯎꯏ ꯊꯨꯡꯅꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯨꯅ ꯒꯨꯂꯥꯞ ꯈꯛꯇꯪ ꯄꯤꯔꯒ ꯍꯣꯏ ꯍꯣꯏ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯕꯅꯤना ꯑꯇꯣꯞ ꯑꯇꯣꯞꯄ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡꯁꯨ ꯑꯃꯨꯛꯇꯪ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯤꯔꯀꯥꯟꯗ ꯃꯗꯨ ꯑꯃꯨꯛꯇꯪ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯂꯧꯁꯤꯟꯕꯤꯈꯤꯕ ꯂꯩꯒꯁꯨ ꯁꯣꯏꯗꯅ ꯁꯥꯔ ꯌꯥꯎꯒꯗ꯭ꯔꯥꯅ ꯈꯟꯖꯩ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯅꯨꯃꯤꯠꯂꯩꯗ ꯑꯣꯏꯅ ꯑꯣꯟꯊꯖꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯅꯨꯡꯉꯥꯏꯖꯩ ꯀꯀꯥ ꯅꯔꯀꯦꯁꯣꯔ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯥꯙꯕꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣग ꯑꯃꯈꯛ ꯇꯧꯕꯤꯔꯝꯃꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯍꯣꯏ ꯇꯥꯏꯕꯪꯉꯥꯟꯕ ꯅꯤꯡꯊꯧꯖꯝ ꯑꯕꯦꯝꯃ ꯑꯕꯦꯝꯃ ꯑꯗꯒꯤ ꯇꯣꯝꯕꯤꯅ ꯃꯩꯔꯥꯛꯄꯝ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯅ ꯀꯀꯥꯕꯨ ꯊꯥꯒꯠꯄꯤꯔꯝꯃꯤ ꯊꯥꯒꯠꯄꯤꯔꯛꯏ ꯂꯥꯏꯛ ꯍꯣꯏ ꯇꯧꯕꯤꯔꯛꯏ ꯍꯣꯏ ꯁꯤꯌꯥꯔ ꯑꯗꯣ ꯃꯈꯣꯏꯗ ꯀꯀꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯒꯅꯨ ꯄꯨꯟꯁꯤ ꯁꯥꯡꯗꯨꯅ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯆꯪꯗ ꯃꯈꯣꯏꯅ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯃꯪꯒꯣꯜ ꯄꯤꯕꯤꯕ ꯁꯤꯈꯛꯇꯪ ꯍꯥꯏꯖꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯀꯀꯥ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯐꯖꯔꯕ ꯗꯥꯏꯂꯣꯒꯁꯤꯡ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ ꯁꯔ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯊꯝꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤ ꯍꯧꯖꯤꯛ ꯍꯥꯡꯗꯨꯅ ꯊꯝꯖꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯀꯣꯜ ꯇꯧꯕꯤꯔꯧ ꯏꯁꯥꯒꯤ ꯍꯩꯖꯔꯕ ꯏꯁꯥꯒꯤ ꯐꯖꯕ ꯄꯥꯝꯖꯕ ꯗꯥꯏꯂꯣꯒꯁꯤꯡ ꯇꯧꯕꯤꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯅꯕ ꯁꯤꯟꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯇꯦꯡꯕꯥꯡꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯅꯣꯅꯣꯏ ꯌꯨꯅꯥꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯊꯥꯒꯠꯆꯔꯤ ꯅꯣꯏ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯏꯁꯥꯒꯤ ꯀꯔꯤ ꯍꯩꯖꯕ ꯑꯣ ꯎꯠꯄꯤꯒꯗꯒꯦ ꯉꯁꯤꯁꯤꯕꯨ ꯑꯩꯁꯦ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯒꯦ ꯗꯥꯏꯂꯣꯛ ꯃꯆꯥꯁꯤ ꯈꯤꯇꯪ ꯆꯥꯎꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯑꯗꯨ ꯌꯥꯏ ꯇꯧꯖꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯃꯇꯝ ꯌꯦꯡꯉꯒ ꯗꯥꯏꯂꯣꯒꯁꯤ ꯈꯤꯇꯪ ꯆꯥꯎꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯍꯧꯔꯁꯤꯔꯣ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛꯁꯦ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯕꯤꯔ ꯈꯥꯟ ꯍꯥꯏꯇꯥꯔꯦ ꯑꯕꯤꯔ ꯈꯥꯟ ꯂꯤꯂꯥꯗꯒꯤ ꯑꯕꯤꯔ ꯈꯥꯟꯒꯤ ꯋꯥꯁꯛ ꯀꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯥꯔ ꯍꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯟꯕꯤꯔꯣ ꯉꯁꯤ ꯑꯕꯤꯔ ꯈꯥꯟꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯕꯤꯔ ꯈꯥꯟꯒꯤ ꯃꯃꯥꯕꯨ ꯍꯥꯠꯈ꯭ꯔꯕ ꯉꯁꯤ ꯑꯕꯤꯔ ꯈꯥꯟꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯕꯤꯔ ꯈꯥꯟꯒꯤ ꯃꯃꯥꯕꯨ ꯍꯥꯠꯈ꯭ꯔꯕ ꯉꯁꯤ ꯑꯕꯤꯔ ꯈꯥꯟ ꯃꯩ ꯄꯥꯏꯗꯨꯅ ꯋꯥꯁꯛꯏ ꯄꯜꯂꯦ ꯁꯥꯔ ꯊꯥꯀꯠꯂꯦ ꯃꯈꯥ ꯁꯥꯔ ꯇꯥꯕꯤꯌꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯤꯌꯨ ꯍꯧꯖꯔꯛꯀꯦꯀꯣ ꯃꯈꯥ ꯇꯥꯕꯤꯌꯨ ꯉꯁꯤ ꯑꯕꯤꯔ ꯈꯥꯟꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯕꯤꯔ ꯈꯥꯟꯒꯤ ꯃꯃꯥꯕꯨ ꯍꯥꯠꯈ꯭ꯔꯕ ꯉꯁꯤ ꯑꯕꯤꯔ ꯈꯥꯟ ꯃꯩ ꯄꯥꯏꯗꯨꯅ ꯋꯥꯁꯛꯏ ꯄꯣꯛꯑꯦ ꯑꯗꯨꯗ ꯋꯥꯁꯛ ꯀꯥꯏꯈꯤꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯦꯟꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩ ꯄꯣꯛꯄꯗꯒꯤ ꯗꯥꯏꯂꯣꯛ ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯤꯟꯈꯤꯕꯅꯤꯀꯣ ꯍꯣꯏ ꯃꯥꯒꯤ ꯋꯥꯁꯛꯇꯣ ꯌꯥꯝ ꯐꯖꯅ ꯁꯛꯑꯒ ꯍꯥꯏꯇꯥꯔꯦ ꯃꯩ ꯄꯥꯏꯔꯒ ꯋꯥꯁꯛꯄꯗꯨꯗ ꯃꯩꯗꯨꯅ ꯄꯣꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯁꯛ ꯀꯥꯏꯈꯤꯕꯗꯨ ꯁꯥꯔ ꯋꯥꯁꯛꯄꯗ ꯃꯈꯥ ꯇꯥꯕꯁꯤ ꯉꯝꯍꯧꯗꯕꯅꯦꯕꯀꯣ ꯍꯣꯏ ꯁꯥꯔ ꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯈꯤꯇꯪ ꯐꯖꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯉꯁꯤꯒꯤꯗꯤ ꯊꯛꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯊꯛꯀꯠꯂꯒꯁꯨ
call si ngasi na ahan ba phangibra mamang da call phangkibaga leirabro mamangda amurakti phangde hoi amulak phange ngasi ga anirak sure ko ahumlak subadadi yamna fajaba try di ma'am tawjay aduga ngasi yam toina di try di tawjaba adu ngasi je daw yaba haigadra hoi hoi nungai se somna mamang da su amuk phangbi khre ngasi su amuk phange aduga ahumlak subadadi yamna fajana dialogue tawbirakani haibagi thajabasi aikhoi gi maikai da yamna chauna thamjage wafam siga lunana mathangi caller da amuk khudong chabase pijage aduga karam karama dialogue sing tawrai haibada khoi ma'am puna muk taminabagi tanja lominasi oh thank you tagasari Hello. Hello sir. Hello Tajari isagi mingale phang gai biu. Kon tawjai mai lang samar kun dagi tayo na sugal se. Taibangan ba ko. Mani sir. Dahan gi MAB. Hoi hoi. Taibangan ba ning thousam hauzik se koi gi live chat ki khuthang da adama yawbiri buni ko. Call taw gi hajara madle ri. Ho. Taw yare ahan na thang tokre sir. Hoi hoi nungai se Taibangan ba isagi haijaba kari utpi ge na khanbi gi ngasi subo. Sagi se dialogue ma sim tang tawjarake sir. Hoi adudi dialogue se hoba yara bro. Kai sam tam thoi gi mabung na keno za la ko da haiba dialogue to. Oh khoi gi hoi adudi hobiro tamina se ko. Aja pabung lai ma tam tam khai bi te taw da tawjarake man re. Hoi yamna nungai do mali adubo lila da yamna phajana mayam si thawai haksang yauna mayamna lila da yamna phajana yingbikiba adugum loba dialogue ni madudagi su ko gi taibangan mana tawrakadori dialogue si yamna tagani haibagi thajabasi aikoi da lijade yamna hena adumak yamna phajana adumak tawrakani haibagi thajaba thamjari hojik liklana su taibangan ba harga ko gi khuba khubire ko yamna thagapire ade haujarake sir. hoi haujin biro ne tane so do ko na la mi ne ma na ki ngon da hayo du aja pa bung ge thana re tongan chan re lai bu khayu re lai am cha kre le ge pikha tra si yo hai re ni ne hai sai da sen ge jing asi lo su gra thung bi ko nya si ken ngai si ma te kin tau ge man da di khang de yam nungai je ko gi mau man ra taibangan ba ko gi hoja haibi khibadom ine lai macha khra lai ge hairami ne ine man da di khang de ngak kin ke tau ge kin se hoi taibangan ba mase ko gi mali mande haibagi nungai tabasi kembok tobidana ngasi gi thorom masi ngahaktang orga su ngasai akogi ayuk nungthingi matamda waruraga akogi numidangi matamda mikum amatang orgasu awaba kauthokpa ngamgadra haibagi thajabasi thamakanda diamond radio na mayamda khudol tamjaba adugumlaba ngaktang pothamina se haiba thoromni mayamna masida akogi hai or haiti haibagi nungaitaba kamda thambidana isagi haijaba mayamna hek nokpa yagani haiba thorom khutimak lebiragadi adama call tawbiro aduga isagi haijaba sing utokpiyo haiba wafam sima thamjari taibangan ba thagasari bathangi caller da khudong chaba pijari Tagasari masini hauji ko diamond radio na sinjaba ngaktang pothamina se hariba thorum hauji mathangi call ngaijage aduga hello koi gi line di lokhalaga dumak leijare 1044 na loiba number ni tanabasi koi gi ngamjadre line si kakchage warobiroi yaragadi amuktang hanna try to biro ngasigi thamjari bang hektam pothaminasi hariba thorom sigi damak thamjari ba number si 7630944377 hariba number sta call tawbiro isagi hijaba sing utokpiu hello ahan bada isagi mingale phonga haibiu khangmukdagi waika thagasari call tawbirakpa isagi kari hijaba utpi gadagi yamang project adudi haurasiro house hoi kadai chali nang ni pa yang khang ga mal ni ai khoi ga se khoi ka ko ke na ke no dam cha nang hai du ba di nang khak tani lo na chi ya anang ma se nang gi tamu se ke nam tau kai da ga dang sha ai se khang bi la han chu noi gi thongan da pa le ni nang ga khang nei la khang na de da koi
ꯇꯨꯗ ꯀꯣꯏ ꯈꯪꯅꯕ ꯉꯝꯃꯤ ꯆꯤꯟꯊꯤꯅꯨꯗ ꯅꯪ ꯈꯪꯅꯗꯦ ꯀꯥꯏꯅ ꯑꯗꯨꯒ ꯅꯪ ꯑꯩꯅ ꯃꯔꯤꯁꯦ ꯐꯥꯒꯤ ꯃꯥꯜꯂꯕ ꯁꯤꯃꯨꯛꯇ ꯍꯥꯏꯌꯣꯅꯦ ꯂꯣꯏꯖꯔꯒꯦ ꯁꯥꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛꯁꯦ ꯈꯤꯇꯪ ꯁꯥꯡꯕꯤꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛꯁꯤꯒꯤ ꯃꯃꯩꯗ ꯇꯥꯔꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯣꯜꯁꯦ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯒꯗꯧ ꯃꯥꯟꯕ ꯑꯃꯈꯛ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯀꯣꯜꯁꯦ ꯇꯣꯏꯅ ꯐꯪꯕꯁꯦ ꯉꯁꯤꯒ ꯑꯅꯤꯔꯛꯇꯪ ꯁꯨꯕꯅꯤ ꯐꯪꯉꯁꯦ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯔꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄꯥꯈꯠꯂꯒꯁꯨ ꯄꯥꯈꯠꯅ ꯃꯌꯥꯝꯗ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯈꯛ ꯇꯧꯕꯤꯔꯝꯃꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯁꯥꯒꯤ ꯐꯖꯔꯕ ꯗꯥꯏꯂꯣꯛꯁꯤꯡ ꯇꯧꯕ ꯉꯝꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯈꯣꯏ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯁꯥꯔ ꯄꯨꯟꯅ ꯄꯤꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯏꯁꯥꯒꯤ ꯍꯩꯖꯕ ꯗꯥꯏꯂꯣꯛꯁꯤꯡ ꯇꯧꯕꯤꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯏꯅꯥꯛꯇ ꯂꯩꯕꯤꯔꯤꯕ ꯔꯦꯗꯤꯑꯣ ꯁꯦꯠꯇꯨ ꯈꯤꯇꯪ ꯂꯩꯊꯕꯤꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯣꯡꯀꯥꯞ ꯑꯅꯤ ꯑꯍꯨꯝꯗꯪ ꯆꯠꯊꯣꯛꯄꯤꯔꯛꯄ ꯌꯥꯕ꯭ꯔꯥ ꯑꯧ ꯌꯥꯏ ꯆꯠꯇꯧꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯖꯒꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯏꯁꯥꯒꯤ ꯔꯦꯗꯤꯑꯣꯗꯣ ꯈꯤꯇꯪ ꯂꯩꯊꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯈꯣꯟꯊꯥꯡꯁꯦ ꯁꯣꯝꯗ ꯊꯣꯛꯂꯛꯄꯅ ꯑꯩꯈꯣꯏꯒꯤ ꯇꯥꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯐꯥꯎꯖꯔꯤ ꯍꯣꯏ ꯍꯜꯂꯣ ꯍꯧꯕ ꯌꯥꯔꯕꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯤ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯍꯥꯏꯕꯤꯔꯝꯃꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯃꯨꯛꯇꯪ ꯈꯪꯖꯍꯧꯒꯦ ꯑꯩ ꯂꯥꯡꯊꯦꯟꯗꯒꯤ ꯀꯨꯜꯂꯥ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯉꯁꯤꯒꯤ ꯗꯥꯏꯂꯣꯛꯁꯤ ꯍꯧꯕꯤꯕ ꯌꯥꯔꯕ꯭ꯔꯣ ꯍꯧꯕꯤꯔꯁꯤꯔꯥ ꯍꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯣ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏ ꯏꯆꯥ ꯏꯄꯥꯁꯤ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯀꯤ ꯚꯣꯠ ꯃꯇꯝꯁꯤꯗ ꯏꯄꯥꯁꯤꯡꯁꯨ ꯚꯣꯠ ꯂꯦꯞꯁꯤꯔ ꯈꯜꯂꯦꯅꯦ ꯂꯂꯣꯟꯕ ꯑꯃ ꯑꯣꯏꯅ ꯑꯗꯨ ꯕꯕꯥ ꯀꯔꯤꯅꯣ ꯕꯕꯥ ꯍꯥꯏꯔꯤꯗꯨꯕꯣ ꯚꯣꯠ ꯂꯦꯞꯄꯨ ꯄꯪꯂꯦꯞ ꯂꯦꯞꯄ ꯍꯦꯛ ꯌꯥꯕ꯭ꯔꯣ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯃꯣ ꯕꯕꯥꯁꯨ ꯚꯣꯠ ꯂꯦꯞꯁꯤꯔꯦꯅ ꯈꯜꯂꯤꯅꯦ ꯚꯣꯠ ꯂꯦꯞꯄ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯀꯔꯤꯃꯨꯛ ꯀꯥꯕ ꯇꯥꯔꯗꯤ ꯀꯥꯗꯕ ꯇꯥꯔꯒꯅ ꯀꯥꯗ꯭ꯔꯦꯗꯅ ꯕꯕꯥ ꯇꯧꯅꯨ ꯃꯤꯅ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅꯤ ꯀꯔꯤꯅꯣ ꯃꯤꯅ ꯃꯇꯤꯛ ꯃꯄꯥ ꯆꯥꯏ ꯆꯥꯗꯦꯒꯤ ꯍꯥꯏꯁꯤꯁꯨ ꯍꯥꯏꯁꯤꯅꯨ ꯚꯣꯠꯇꯤ ꯄꯤꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯚꯣꯠꯁꯤ ꯂꯦꯞꯄꯁꯤꯔꯦꯅ ꯈꯜꯂꯤꯅꯦ ꯏꯕꯨꯡꯉꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯚꯣꯠꯀꯤ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯗ ꯑꯩꯈꯣꯒꯤ ꯄꯥꯎꯖꯦꯜ ꯑꯣꯏ ꯀꯔꯤ ꯑꯣꯏꯀꯣ ꯑꯗꯨꯃꯛ ꯇꯧꯕꯤꯗꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ ꯄꯥꯕꯨꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯅꯥꯗ ꯌꯦꯛꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯨ ꯇꯧꯕ ꯉꯝꯕꯤꯌꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯒ ꯄꯨꯟꯅꯁꯨ ꯂꯩꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯄꯥꯕꯨꯡ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯔꯒ ꯀꯔꯝꯕ ꯗꯥꯏꯂꯣꯛꯁꯤꯡ ꯇꯧꯔꯛꯏ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯐꯔꯦ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯅꯝꯕꯔꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯕꯁꯤ ꯉꯝꯖꯗ꯭ꯔꯦ 847 ꯂꯣꯏꯕ ꯅꯝꯕꯔꯅꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯪ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯏꯁꯥꯒꯤ ꯀꯣꯜꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯛꯎ 847 ꯂꯣꯏꯕ ꯅꯝꯕꯔꯅꯤ ꯂꯥꯏꯟꯁꯤ ꯇꯥꯟꯅꯖꯕꯁꯤ ꯐꯪꯖꯗ꯭ꯔꯦ ꯀꯣꯜ ꯀꯛꯆꯈ꯭ꯔꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯃꯨꯛ ꯄꯤꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯃꯗꯣꯝ ꯐꯤꯕꯧꯗꯒꯤ ꯆꯥꯎꯕ ꯂꯩꯃ
ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯗꯣ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯏꯁꯥꯒꯤ ꯀꯣꯜꯁꯨ ꯇꯧꯕꯤꯔꯛꯑꯦ ꯑꯗꯣ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯅꯥꯛꯇ ꯂꯩꯕꯤꯔꯤꯕ ꯔꯦꯗꯤꯑꯣ ꯁꯦꯠꯇꯨ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯂꯩꯊꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯆꯠꯊꯣꯛꯄꯤꯔꯛꯄ ꯌꯥꯕ꯭ꯔꯥ ꯈꯣꯟꯊꯥꯡ ꯊꯣꯛꯄꯁꯤꯅ ꯇꯥꯕꯗꯁꯤ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯐꯥꯎꯖꯔꯤ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯝꯇ ꯇꯧꯖꯒꯦ ꯗꯥꯏꯂꯣꯛ ꯊꯥꯒꯠꯆꯔꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯁꯥꯏ ꯍꯧꯕꯗꯒꯤ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛꯁꯤ ꯂꯣꯏ ꯇꯧꯕꯤꯔꯛꯑꯦ ꯑꯗꯣ ꯗꯥꯏꯂꯣꯛꯁꯤ ꯍꯧꯕ ꯌꯥꯔꯕ꯭ꯔꯥ ꯏꯃꯥ ꯍꯧꯔꯁꯤꯔꯥ ꯍꯣꯏ ꯍꯣꯏ ꯍꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯛꯑꯣ ꯏꯆꯦꯃ ꯀꯔꯤ ꯁꯨꯔꯤꯒꯦ ꯏꯆꯦꯃ ꯍꯤꯡꯒꯣꯜ ꯁꯨꯔꯤ ꯀꯩꯊꯦꯜ ꯂꯩꯇꯕꯅꯦ ꯄꯣꯠꯅ ꯄꯣꯠ ꯍꯣꯡꯕꯅꯦ ꯗꯨꯀꯥꯟ ꯄꯣꯠꯅ ꯇꯥꯡꯉꯤꯕ ꯑꯩꯈꯣꯏꯅ ꯁꯤꯖꯕꯅ ꯍꯣꯡꯉꯤꯕ ꯁꯨꯕꯒ ꯕꯤꯠꯇꯤ ꯂꯩꯇꯔꯦꯗ ꯇꯟꯕꯨ ꯇꯟꯖꯜꯂꯛꯑꯦ ꯍꯤꯡꯒꯣꯜ ꯁꯨꯗꯧꯕꯒ ꯏꯆꯦꯃ ꯃꯇꯝꯒꯤꯅꯤ ꯍꯣꯡꯉꯁꯨ ꯇꯥꯡꯉꯁꯨ ꯈꯔ ꯁꯨꯗꯕꯗꯤ ꯌꯥꯗꯦ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯣ ꯁꯨꯝ ꯈꯔ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯁꯤꯒꯤ ꯋꯥꯐꯝ ꯂꯦꯝꯕ ꯇꯥꯕꯅꯤ ꯂꯣꯏꯖꯔꯒꯦ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯇꯧꯕꯤꯔꯤꯕ ꯗꯥꯏꯂꯣꯛꯁꯤ ꯈꯨꯗꯛꯇ ꯁꯦꯝꯖꯤꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯡꯗ ꯑꯗꯨꯃꯛ ꯐꯥꯔꯒ ꯂꯩꯔꯕ ꯗꯥꯏꯂꯣꯛ ꯏꯃꯥ ꯃꯁꯤꯕꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯊꯋꯥꯏ ꯇꯥꯅꯁꯨ ꯑꯗꯨꯃꯛ ꯅꯣꯛꯄꯤꯔꯝꯃꯤ ꯏꯃꯥ ꯑꯣ ꯈꯨꯗꯛꯀꯤꯅꯤ ꯏꯕꯨꯡꯉꯣ ꯈꯨꯗꯛꯀꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯤꯛꯂꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯛꯄꯝ ꯑꯇꯣꯟ ꯅꯥꯎꯆꯥ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯕꯁꯤꯡ ꯑꯁꯤꯅ ꯏꯃꯥꯒꯤ ꯗꯥꯏꯂꯣꯛꯁꯤ ꯑꯗꯨꯃꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯅ ꯈꯨꯕꯥꯛ ꯈꯨꯕꯤꯔꯛꯏ ꯏꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯊꯥꯒꯠꯄꯤꯔꯛꯄꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯕ ꯌꯥꯕ꯭ꯔꯥ ꯍꯣꯏ ꯏꯆꯥꯁꯤꯡꯅ ꯑꯩꯅ ꯍꯩꯇ ꯇꯧꯖꯕꯁꯤꯗ ꯏꯆꯥꯁꯤꯡꯅ ꯊꯥꯒꯠꯄꯤꯔꯛꯄ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯖꯩ ꯏꯆꯥꯁꯤꯡꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯤꯌꯨ ꯅꯥꯗ ꯌꯦꯛꯇꯅ ꯍꯥꯏꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯃꯥꯅ ꯄꯤꯕꯤꯔꯤꯕ ꯕꯣꯔꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯁꯨ ꯑꯗꯨꯃꯛ ꯂꯧꯁꯤꯟꯖꯒꯦ ꯅꯥꯗꯦꯛꯇꯕꯁꯨ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤꯗꯃꯛ ꯁꯦꯕꯥꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯀꯔꯤꯝꯇ ꯊꯤꯗꯅ ꯃꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯝ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯔꯒ ꯏꯃꯥ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯀꯣꯂꯔꯁꯦ ꯑꯃꯨꯛ ꯉꯥꯏꯖꯒꯦ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯈꯨꯠꯊꯥꯡꯗ ꯑꯩꯍꯥꯛꯅ ꯊꯦꯡꯅꯖꯕꯗ ꯑꯩꯈꯣꯏꯒꯤ ꯐꯧꯒꯩ ꯃꯔꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯃꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯕ ꯑꯃꯈꯛꯀꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃꯈꯛ ꯎꯖꯩ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯐꯥꯎꯋꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯇꯧꯒꯅꯦꯅ ꯇꯧꯕꯤꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯄꯨꯟꯁꯤꯗ ꯃꯗꯨ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯁꯔꯨꯛ ꯑꯃ ꯐꯥꯎꯕ ꯐꯪꯗꯕꯁꯨ ꯑꯗꯨꯃꯛ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯜꯁꯨ ꯂꯥꯛꯑꯦ ꯉꯥꯛꯇꯪ ꯑꯩꯈꯣꯏ ꯍꯣꯜꯗ ꯊꯝꯖꯒꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯃꯥꯡꯗ ꯂꯧ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯔꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯋꯥꯅ ꯑꯗꯨꯃꯛ ꯌꯥꯝꯅ ꯋꯥꯅ ꯆꯥꯏꯅꯈꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯤꯟꯁꯨꯃꯨꯛ ꯇꯥꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯧꯁꯤ ꯈꯤꯇꯪꯗ ꯑꯣꯏꯔꯒꯁꯨ ꯆꯥꯅꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯤꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯧ ꯈꯔꯗꯣ ꯌꯥꯝ ꯋꯥꯅ ꯄꯩꯈꯠꯇꯅ ꯂꯧꯗ ꯍꯌꯦꯡꯗꯤ ꯌꯩꯔꯅꯤ ꯍꯪꯆꯤꯠꯇꯤ ꯌꯩꯔꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯁꯥ ꯑꯃꯈꯛ ꯊꯝꯃꯀꯥꯟꯗ ꯐꯧꯁꯦ ꯄꯩꯁꯤꯜꯂ ꯊꯝꯃꯀꯥꯟꯗ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯧꯒꯩꯗ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯗꯣꯛꯑꯝꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯐꯥꯎꯋꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩ ꯂꯩꯅꯕꯁꯤꯡꯅ ꯃꯈꯣꯏꯁꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯪꯕ ꯌꯥꯕ ꯆꯩꯔꯥꯛꯇꯨ ꯄꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯁꯤꯡꯖꯃꯩ ꯕꯒꯠꯄꯤ ꯂꯩꯀꯥꯏꯗꯒꯤ ꯁꯪꯒꯤꯇꯥ ꯊꯥꯒꯠꯆꯔꯤ ꯁꯪꯒꯤꯇꯥ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯗꯣꯝꯕ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯍꯩꯕ ꯍꯩꯇꯕ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯖꯒꯦ ꯁꯥꯔ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯀꯩꯅꯣꯁꯤꯗ ꯑꯇꯩꯗꯕꯨꯗꯤ ꯈꯪꯖꯕ ꯁꯤꯗꯤ ꯑꯃꯨꯛꯐꯥꯎ ꯇꯧꯖꯗ꯭ꯔꯤ ꯍꯣꯏ ꯉꯁꯤ ꯍꯣꯏ ꯂꯥꯏꯕꯛ ꯐꯕꯅ ꯈꯟꯖꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯗꯥꯏꯂꯣꯛ ꯇꯧꯒꯗꯣꯏꯅꯤ ꯑꯗꯣ ꯑꯩꯁꯨ ꯏꯁꯥꯅ ꯇꯧꯕ ꯗꯥꯏꯂꯣꯛꯁꯦ ꯑꯃꯨꯛꯇ ꯇꯥꯖꯗ꯭ꯔꯤ ꯄꯨꯟꯁꯤꯗ ꯉꯁꯤꯅ ꯑꯍꯥꯟꯕ ꯇꯥꯖꯒꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛꯁꯦ ꯍꯧꯕꯤꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯁꯤ ꯑꯃꯨꯛ ꯂꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯂꯝꯕꯤ ꯐꯠꯇꯕꯗꯅꯦ ꯍꯣꯏ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣ ꯏꯕꯨꯡ ꯅꯨꯄꯥ ꯑꯃꯒ ꯆꯠꯄ ꯑꯗꯩꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯤꯅ ꯃꯥꯏ ꯃꯈꯣꯡꯁꯦ ꯌꯥꯝ ꯃꯣꯠꯄꯖꯥꯠꯅꯦ ꯍꯥꯎ ꯈꯣꯡ ꯃꯥꯜꯂꯦꯅ ꯆꯠꯂꯤꯌꯦ ꯑꯗꯩ ꯆꯤꯡꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯅ ꯇꯥꯔꯕ ꯑꯗꯩ ꯆꯤꯡꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯅ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯅꯥꯀꯟꯗꯒ ꯏꯁꯤꯡ ꯇꯨꯡꯉ ꯂꯩꯕꯗꯣ
ꯑꯗ ꯈꯣꯡꯁꯦ ꯁꯠ ꯁꯠ ꯆꯥꯝꯊꯣꯛꯏ ꯃꯩꯇꯩ ꯈꯣꯡ ꯃꯥꯜꯂꯦꯅ ꯆꯠꯂꯤ ꯁꯤ ꯍꯥꯏꯖꯔ ꯂꯣꯏꯖꯔꯦ ꯁꯥꯔ ꯑꯩꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯧꯖꯤꯛꯁꯦ ꯏꯁꯥꯅ ꯂꯤꯕꯤꯈꯤꯕ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯧꯕ ꯅꯤꯡꯗꯅ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯥꯖꯔꯨꯔꯦ ꯑꯗꯨꯒ ꯀꯣꯟꯅ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯈꯠꯄꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯊꯝꯖꯔꯒꯦ ꯍꯣꯏ ꯁꯤ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕꯅꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯗꯥꯏꯂꯣꯛꯁꯤꯡ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯑꯩꯉꯣꯟꯗꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯗꯥꯏꯂꯣꯛ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯑꯗꯣ ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯗꯥꯏꯂꯣꯛ ꯇꯧꯕꯗꯤ ꯍꯩꯖꯗꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯇꯥꯖꯕ ꯍꯥꯏꯇꯥꯔꯦ ꯇꯥꯖꯕ ꯋꯥꯐꯝꯗ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯍꯣꯟꯖꯥꯎ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥ ꯍꯣꯜꯒꯤ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯆꯠꯄꯒꯤ ꯃꯇꯥꯡꯁꯤꯗ ꯂꯝꯗꯝ ꯑꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯏꯄꯥ ꯏꯃꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯍꯌꯦꯡꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤ ꯀꯥꯞꯄ ꯍꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣꯗ ꯍꯥꯟꯅꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣꯗ ꯑꯩꯈꯣꯏ ꯗꯤꯖꯜ ꯑꯣꯛꯇꯣꯗꯒ ꯌꯥꯝꯅ ꯃꯥꯏꯛ ꯄꯥꯜꯂꯒ ꯂꯥꯎꯔꯝꯃꯦ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯈꯤꯇꯪ ꯈꯣꯏꯔꯞꯅ ꯍꯥꯏꯇꯥꯏ ꯃꯌꯥꯝ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯃꯇꯧ ꯇꯝꯖꯒꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯥꯎꯕꯁꯦ ꯍꯧꯔꯀꯥꯟꯗ ꯖꯀꯤꯡ ꯑꯃꯗ ꯄꯨꯊꯕꯖꯥꯠꯅꯤ ꯇꯛ ꯂꯥꯎꯅ ꯂꯥꯎꯈꯤꯕꯖꯥꯠꯅꯤ ꯑꯗꯨꯅ ꯖꯀꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯊꯈꯤꯕ ꯃꯑꯣꯡ ꯁꯨꯃꯥꯏꯅ ꯍꯥꯏꯖꯥꯠꯅꯤ ꯂꯝꯗꯝ ꯑꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯑꯅ ꯑꯩꯈꯣꯏꯒꯤ ꯑꯁꯨꯝ ꯍꯥꯏꯔꯛꯄ ꯀꯥꯟꯁꯤꯗ ꯃꯊꯪꯗ ꯑꯃꯨꯛ ꯍꯥꯏꯔꯛꯄꯖꯥꯠꯅꯤ ꯂꯝꯗꯥ ꯑꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯛꯂꯕ ꯁꯤꯅꯦꯃꯥꯒꯤ ꯏꯁꯀ꯭ꯔꯤꯟꯗ ꯃꯌꯥꯝ ꯑꯩꯁꯦ ꯗꯥꯏꯂꯣꯛ ꯃꯈꯥ ꯇꯥꯕꯁꯦ ꯉꯝꯖꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯃꯊꯪꯒꯤ ꯀꯣꯜꯁꯦ ꯑꯩꯈꯣꯏ ꯍꯣꯜꯁꯦ ꯈꯤꯇꯪ ꯀꯨꯏꯅ ꯊꯝꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯀꯣꯂꯔꯁꯤ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ 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 ꯇꯥꯖꯔꯤ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯃꯨꯛꯇꯪ ꯈꯪꯖꯍꯧꯒꯦ ꯑꯣ ꯑꯩ ꯖꯒꯥ ꯈꯨꯡꯒꯪꯒꯤ ꯄꯥꯕꯨꯡ ꯇꯣꯝꯕꯅꯦ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯄꯥꯕꯨꯡ ꯀꯔꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯎꯠꯄꯤꯒꯗꯧꯕ ꯂꯩꯒꯦ ꯑꯣ ꯑꯩ ꯁꯨꯝ ꯃꯌꯥꯝꯒꯤ ꯄꯣꯊꯥꯕꯁꯤ ꯇꯥꯕꯗ ꯇꯥꯅ ꯁꯨꯝ ꯑꯩꯅ ꯀꯥꯔꯕꯣꯠ ꯀꯩꯅꯣꯒꯤ ꯗꯥꯏꯃꯟꯕꯨ ꯁꯩꯊꯥꯕ ꯋꯥꯔꯦꯡ ꯀꯩ ꯑꯣꯏ ꯁꯩꯔꯦꯡ ꯑꯣꯏ ꯃꯆꯥ ꯑꯃ ꯇꯦꯛꯇꯪ ꯏꯖꯩꯑꯕ ꯍꯣꯏ ꯑꯗꯣꯝꯗ ꯁꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯍꯣꯏ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯃꯇꯝꯁꯦ ꯃꯥꯡꯍꯟꯂꯔꯨꯁꯤꯀꯣ ꯃꯊꯪ ꯀꯣꯂꯔꯁꯨ ꯃꯁꯤꯡ ꯌꯥꯝꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤꯅ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯄꯤꯃꯤꯟꯅꯁꯤ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯄꯥꯊꯣꯛꯄꯁꯤ ꯍꯧꯕ ꯌꯥꯔꯕ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯍꯧꯖꯔꯒꯦ ꯍꯧꯕꯤꯔꯣ ꯋꯥꯔꯦꯡ ꯑꯣ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡꯅ ꯀꯥꯔꯕꯣꯟꯒꯤ ꯄꯥꯔꯤ ꯃꯣꯝꯁꯥ ꯀꯥꯔꯕꯣꯟ ꯑꯣ ꯁꯤꯝꯕꯣꯜꯅ C ꯑꯦꯇꯣꯃꯤꯛ ꯅꯝꯕꯔꯅ 6 ꯏꯂꯦꯛꯇ꯭ꯔꯣꯟ ꯃꯁꯤꯡꯅ 6 ꯄ꯭ꯔꯣꯇꯣꯟ ꯃꯁꯤꯡꯅ 6 ꯅ꯭ꯌꯨꯇ꯭ꯔꯣꯟ ꯃꯁꯤꯡꯅ 6 ꯇꯔꯨꯛꯅ ꯈꯨꯠꯁꯦꯝꯃꯤꯔꯤ ꯃꯥꯁ ꯅꯝꯕꯔꯅ 12 ꯑꯣꯏꯔꯤꯕꯤ ꯗꯥꯏꯃꯟ ꯀꯧꯕ ꯄꯥꯔꯤ ꯁꯛꯂꯣꯟꯕꯨ ꯄꯨꯔꯤꯕꯤ ꯒꯜꯐꯥꯏ ꯀꯧꯕ ꯏꯃꯣꯝꯒꯤ ꯁꯛꯂꯣꯟꯕꯨ ꯂꯧꯔꯤꯕꯤ ꯀꯟꯕꯗꯒꯤ ꯀꯜꯂꯕ ꯄꯥꯔꯤ ꯗꯥꯏꯃꯟ ꯊꯣꯠꯄꯗꯒꯤ ꯊꯣꯠꯂꯕ ꯏꯃꯣꯝ ꯒꯜꯐꯥꯏ ꯂꯩꯈꯩ ꯁꯨꯅ ꯁꯥꯠꯂꯕ ꯗꯥꯏꯃꯟꯒꯤ ꯂꯩꯀꯣꯜꯁꯦ ꯀꯥꯡꯂꯨꯞ ꯀꯌꯥꯒꯤ ꯏꯆꯤꯟꯐꯝ ꯑꯣꯏꯔꯤꯕꯤ ꯗꯥꯏꯃꯟ ꯑꯣ ꯀꯨꯀꯤꯡꯒꯤ ꯁꯨꯔꯗ ꯁꯩꯍꯦꯛ ꯄꯤꯕꯤ ꯗꯥꯏꯃꯟꯒꯤ ꯄꯥꯔꯤ ꯃꯣꯝꯁꯥ ꯀꯔꯤ ꯃꯟꯇ꯭ꯔꯕꯨ ꯄꯨꯕꯅꯣ ꯅꯤꯡꯊꯧꯔꯦꯜ ꯕꯤꯀ꯭ꯔꯝꯖꯤꯠꯀꯒꯤ ꯁꯤꯡꯍꯥꯁꯟꯗ ꯐꯝꯗꯨꯅ ꯑꯆꯨꯝ ꯋꯥꯌꯦꯜ ꯊꯧꯗꯥꯡꯕꯨ ꯆꯠꯊꯕꯤꯕꯒꯨꯝ ꯇꯥꯏꯕꯪ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯀꯌꯥꯕꯨ ꯄꯤꯕꯤꯔꯤꯕ ꯗꯥꯏꯃꯟꯒꯤ ꯄꯥꯔꯤ ꯃꯣꯝꯁꯤꯡꯕꯨ ꯄꯥꯡꯗ꯭ꯔꯕ ꯄꯥꯕꯨꯡ ꯇꯣꯝꯕ ꯊꯃꯥꯡꯖꯝꯅ
Thagachari Hanna. Thanks to all of staff Diamond FM Radio Kongjom 81.2 channel. Thank you, Roger. Thank you, thank you. Haji Bachab the over Yabro. Hoi hoi. Tawbiro yam tangasu tawbirakpanina pabung khudong chabase pijarage. Ojabana Angang Mayamba Dai Henba. Akogi Soro Saradi and Bokadija. Wait. Serete in the Kanguna. Angang Amadi Seretu Sanduna Lebak Bakata. Ojadun Angang Singa. Lang Eva Soro, do you get Poro when Angang Mayamdo, Punare younger there. Angang Amadi Pro Yard there. So you don't know. I will look for the Kankai Malibaka, look for Yadre. Thank you, sir. Tagasari pabung ako aroy yam no pa kagi warim so libirame ako haina bado angang singna wajana kokhogi kogi aroiba maidi yawbado kari haibano hangkanda oja aidi khateta haida kogi khatatat Tagasari pabung kogi pabung na silaba matam kai thokbidana sumaina kogi tumdana ngasi Diamond Radio na sinjari batharom singa sibu tabirakanda pabung ni amna nungai ba waring khak mayam da libiram dana sumaina ko mayam puna nungai minabagi tanjasi lawmina bari pabung matung tarakbadasu pabung na sumaina adamak thorom singa adamak saru yaba ngamba oibiu haijabagalona na pabung matangi caller da khudong chaba pijari. Thank you. Tagasari asigi kogi YouTube live streaming ki kothang tabiribasing onthong na fajaraba kogi wafam sing adama phungdok pirei sumai tawdana kogi tongan ba jaga sing dagi haite kogi saksu karim ta khangnadana ngasigi Diamond Radio gi YouTube ki kogi platforms la sangwiraktana ngasigi thorom asida mayam sakhang mai khangnadana imung manung amagumna nungsinana leminaba ujabase kogi maike dagi siamna nungaijai angamba thaktai kogi maike dagi su hona jagi ngasigi ona thamjariba ngayaktang pothaminasi haiba thormasda mayamna call tawbirakna nabagi damak thamjariba number si amaktang ningsingjagi 7630944377 amaktang ghana 7630944377 haiba number si hauji hangduna thamjari tabiriba singna call tawbiro isagi haijaba dialogue sing adagi saireng monologue madi wareng Haiba mayam sing asigi manungdagi isana khwaidagi pamjaba ama khallaga mayamda othoknanabagi tanjani ngasi adomda pijariba. Hello aikoina di tajare 071 loiba number ni. Hello tabiribra. Hello, Tajare. Hoi isagi mingle from gasi khangjagi kana oibirabana uta haibiu. Jang wano dagi IG mangang. Hoi IG mangang haibani ko. IG mangang ai. Hoi IG se kari haino ongtang haibiu ba long form si. Wombi mangang ai. Ho koi di Tagasari isagi long form ming tabi koi gen takpi bada adu ngasi ki thoromasta isagi haijaba kari utpi gen khanbi ki no dialogue matiam tang tujak hoi adu isa se koi ki lei lom bro lomje ke ahan ba thang gi ro kala thukat pai tar hoi Tagasari adadi ahan ba phangbu orgasu kaimta thakat pidana haita koigi imung manung pari samban ima isa ichilinaw koi mayam punna wari saminabani haibagi wakhalsina mangda thambiyu aduga isagi fajarba dialogue sing su damak pungning hakchang yauna thawai yauna tawbiyu adudi haurasiro. Hello tabirabro haubiro. dialogue si matung dugage nasi di picture ge
ꯄꯥꯈꯠꯄꯤꯕ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯕꯨ ꯄꯥꯈꯠꯂꯁꯨ ꯄꯥꯈꯠꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯤꯃꯗꯤ ꯉꯝꯃꯤꯅ ꯑꯩ ꯁꯤꯃꯗꯤ ꯍꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯎꯠꯊꯣꯛꯀꯦꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯊꯥꯒꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯊꯪꯒꯤꯗꯗꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯀꯣꯜ ꯇꯧꯕꯤꯔꯝꯕ ꯃꯌꯥꯝꯕꯨ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯑꯩ ꯏꯔꯤꯡꯕꯟ ꯁꯕꯜ ꯂꯩꯀꯥꯏꯗꯒꯤ ꯃꯤꯡꯅ ꯕꯤꯖꯤꯇꯥ ꯀꯧꯋꯦ ꯄꯤꯖꯦꯇꯥ ꯍꯥꯏꯕꯤꯕ꯭ꯔꯥ ꯍꯣꯏ 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 ꯉꯁꯤꯒꯤ ꯊꯧꯔꯝꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯎꯠꯄꯤꯒꯗꯒꯦ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯏꯁꯥꯅ ꯁꯦꯝꯖꯕ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇ ꯇꯧꯖꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯔꯁꯤꯔꯣ ꯍꯣꯏ ꯍꯧꯕꯤꯔꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯂꯧꯋꯥꯅ ꯄꯨꯝꯃꯨꯔꯒ ꯗꯥꯏꯃꯟ ꯇꯥꯕ ꯅꯪꯅꯕ ꯕꯦꯠ ꯅꯪꯅꯕ ꯍꯣꯠꯅꯖꯕꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕꯅꯦ ꯌꯥꯝ ꯍꯥꯏꯖꯅꯤꯡꯕꯅꯦ ꯍꯣꯏ ꯑꯗꯨꯕꯨ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛ ꯇꯦꯟꯅ ꯇꯦꯟꯅ ꯇꯧꯕꯤꯔꯝꯃꯒꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯐꯪꯗ꯭ꯔꯤ ꯉꯁꯤꯁꯤꯃꯗꯤ ꯀꯣꯜ ꯐꯪꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯗꯅ ꯏꯁꯥꯒꯤ ꯎꯏꯜ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯝꯕ ꯑꯃꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯏꯁꯥꯒꯤ ꯈꯣꯟꯖꯦꯜꯕꯨ ꯃꯌꯥꯝꯗ ꯇꯥꯍꯟꯕꯤꯔꯝꯕ ꯑꯗꯣꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤ ꯊꯧꯔꯝꯗꯗꯤ ꯌꯥꯝꯅ ꯐꯖ ꯐꯖꯕ ꯗꯥꯏꯂꯣꯛꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯥꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯗꯥꯏꯃꯟꯗ ꯑꯩꯈꯣꯏꯒꯤ ꯑꯈꯟꯅꯅ ꯁꯤꯟꯖꯕ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕꯁꯤꯡ ꯍꯜꯂꯣ ꯍꯜꯂꯣ 895ꯅ ꯂꯣꯏꯕ ꯅꯝꯕꯔ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯁꯤ ꯇꯥꯟꯅꯖꯕꯁꯤ ꯉꯝꯗ꯭ꯔꯦ ꯍꯜꯂꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯜꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯧꯅꯁꯨ ꯇꯧꯏ ꯃꯃꯥꯡꯗꯗꯤ ꯑꯗꯨꯃꯛ ꯀꯣꯜꯁꯤ ꯌꯥꯝꯅ ꯐꯖꯅ ꯑꯗꯨꯃꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯤ ꯌꯥꯕꯅꯤ ꯉꯁꯤꯁꯦ ꯂꯥꯏꯟꯁꯤꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩ ꯀꯣꯜ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯀꯣꯜ ꯇꯧꯕꯤꯔꯝꯕꯁꯤꯡ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯜꯂꯣ 583ꯅ ꯂꯣꯏꯕ ꯅꯝꯕꯔ ꯑꯩꯈꯣꯏꯒꯤ ꯃꯁꯥꯅ ꯑꯗꯨꯃꯛ ꯀꯛꯊꯠꯆꯈ꯭ꯔꯦ ꯑꯩꯅ ꯄꯥꯏꯈꯠꯄꯒ ꯅꯪꯖꯍꯧꯗ꯭ꯔꯦ ꯍꯜꯂꯣ 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 ꯇꯥꯕꯤꯔꯕ꯭ꯔꯣ 632ꯅ ꯂꯣꯏꯕ ꯅꯝꯕꯔꯅꯤ ꯍꯜꯂꯣ ꯇꯥꯏ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯑꯩ ꯋꯥꯡꯖꯤꯡꯗꯒꯤꯅꯦꯕꯀꯣ ꯋꯥꯡꯖꯤꯡꯗꯒꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯋꯥꯡꯖꯤꯡꯗꯒꯤ ꯀꯕꯤꯇꯥ ꯀꯧꯋꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯀꯕꯤꯇꯥ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯗꯣꯝꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯎꯠꯄꯤꯒꯗꯒꯦ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇ ꯇꯧꯖꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯔꯁꯤꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯗꯥꯏꯂꯣꯛꯁꯤ ꯏꯆꯟ ꯏꯕꯦꯝꯃ ꯐꯖꯅ ꯇꯧꯊꯣꯛꯄꯤꯌꯨꯀꯣ ꯉꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯣꯜꯁꯦ ꯇꯥꯟꯅꯗꯅ ꯃꯔꯥꯊꯣꯟ ꯇꯨꯒꯤꯗꯣ ꯗꯥꯏꯂꯣꯛꯇꯤ ꯇꯧꯖꯒꯦ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯛꯑꯣ ꯍꯧꯖꯔꯛꯑꯒꯦ ꯍꯧꯕꯤꯔꯛꯑꯣ ꯀꯩꯅꯣ ꯑꯗꯨꯒꯤꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯏꯖꯕ ꯉꯥꯡꯉꯤꯁꯦ ꯅꯨꯡꯁꯤ ꯑꯩꯉꯣꯟꯗ ꯑꯣꯏꯖꯕ ꯉꯥꯡꯉꯤꯁꯦ ꯉꯥꯏꯍꯥꯛ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯃꯤꯁꯛꯅ ꯁꯤꯡꯁꯦ ꯀꯩꯅꯣ ꯌꯦꯡꯉꯦ ꯑꯁꯤꯕꯨ ꯏꯁꯥꯒꯤ ꯈꯜꯂꯒ ꯑꯇꯣꯝꯕꯤꯅ ꯐꯩ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯀꯩꯅꯣ ꯑꯗꯨꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯄꯠꯊꯕ ꯉꯝꯖꯕ ꯁꯥꯎꯅꯤꯡꯉꯕ ꯋꯥꯈꯜꯁꯤꯅ ꯅꯪꯕꯨ ꯍꯥꯠꯂꯒ ꯈꯟꯅ ꯂꯥꯛꯈꯤꯕꯅꯤ ꯌꯥꯔꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗ ꯎꯕꯗ
anh chỉ mà cũng như một năng lực anh chỉ được bầu trời thì mới thấy hùng vâng chẳng chứ dialogue se hojik kidna loira bro thôi bây giờ hoi hoi ado hojik faw tum drise khoi gi diamond radio gi thorom se tamak taraga leibagira isa gi tonganba kai kai thabak thorom nungdang do hona bigi diamond reference ni ki ta de ba ko hoi aduga isai ni ngan jara kwa yo ni diamond reference ni hang la jam de ni hoi ado hojik karigumam khoi gi chalibe mada hangjagi diamond radio na ngasi fawda sandok rakliba khoi gi thorom sing se isani be mane hek tabi badagi ngasi fawda haitai ko radio sina sandorakpa thorom sing si tarakanda isana loksin be yaba kari kari thorom gadi isana sigi thorom sima taragadi ai sima di sidagi loksin be yai khoi gi kana basi hena phangi gaina isani ngi wakanda khoi khanba kai kai thorom gadi leigi anh là thấy là khi nào chơi lát nữa chơi thì cho cả một chút hoi thagachari koigi diamond radio na sandoksari ba thorom sing asi koigi mamutta na mayam na phajana tabiragadi radio sidagi sandoksari ba thorom sing asi mayam da amang ba thorom di amata oiroi haibo wafam se koigi maikai dagi su adumak thamjari duga mathangi collar da khutung saba se mu pijagi asigi koigi call si yamna nungai tabam khak tawe aduna asi koigi tana bugi sang si watpa haitai ngasigi YouTube live streaming ki kuthang da lebiriba channel asibu nungsibiduna changbiragliba streamer sing isaisagi fajaraba wahi sing khaktana ngasigi thorum sibu koigi thorum apung phana naba honaba matamda mayamnasu sauna tengbang biu isaisana tabada nungai roidoba isana ithokpiriba wari sing koigi mayek sing do madu yaiba makhaidi phajillaga thambiu haiba wafam sima thamjari hello hello tajare isagi minga lefam gasi khangjagi kaisam tang thura boli kai degi ne mingna sunala ta kawi kaisam thong dagi ne bako hoi hoi thagachari asuk yamna thengla phawbada kaisam thong dagi call tawbiramba isagi koigi ngasigi thorom sida isagi haijaba kari kari item utpi ga doba leigi isagi haijabadi kasuba hamani na ham phangwani ne kente khanje dei diamond yan nungai jaba dei dei ngasi jam tak phangwani ing chakpa hoi hoi ado kasam thong dadi koigi tabasi koigi YouTube ki kuthang la tabibra kamai tawi YouTube so ya mana taye aduga inspector taye YouTube taye mana taye aduga dum kala do question la ta dum kala taye hoi hoi ado thorom sing asi tabiraga isagi mod oina aikhoida simadi tawragadi mayamna hena kana phangani haibagi wakhalon haita koigi suggestion gumba kari haibini ngadi lei ngasi siam tangna su call se phangmani na haipetang thambiram yabro wafam Saya diamond na tawi ba lo mak ne nungai dagi suggestion dai ji da loi ma yaure nungai kana mayam da loina phaba loina paktak loina yaure to ai da su nungai ji adu da hajer hoi hoi thagachari ngasi se koigi yamna tangna koigi ahan boina call si mayam sung asai mamang du su phangkhre isa so ji phangbire samai tawdana diamond radio gi thorom sing ahangba matamna tabiyu kana bayaba thorom sing tabiraga kana basing loshin biyu kana da basing duna launa thambi kho haibo pham sima thamjagi line su kaktat pi khre 238 na loiba number mathangi call se muk lakpa ngai jagi hello hello ahan bada isagi mingale pham se khangjagi laipakpamdagi lesang tem dinachandra laipakpamdagi lesang tem dinachandra ko isagi ngasi se kari hijaba utpi ga dawla ging hekta pothamina si thorom sida ngasi na am hangjabane adu dialogue macham nang tawjari abri khagi da hoi abri khan sing sai amasu tawkhre adu handak ka togi bai ma khadu tawjarke hoi hoi adudi abri khan gi dialogue se kitang sangna tawthokpa yabri yengbiu ko ngasi se yenge hoi hoi adu haurasiro haujarage haubiro di taminase ngasi abri khani mamang masara abri khan mo abhat kaba taw le pali buri pan ngasi di abri khan saing chaman misak oi rabai awe Biasing ngasi nang gulina ai imam hat panajinan hambra
ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯏꯁꯥꯗꯤ ꯃꯤꯁꯦ ꯕꯤꯁꯤ ꯗꯥꯏꯂꯣꯛꯇꯨ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯃꯤꯁꯨ ꯃꯤꯅ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯤ ꯍꯜꯂ ꯇꯥꯖꯔꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯕꯤꯌꯨꯀꯣ ꯑꯩꯁꯨ ꯁꯣꯝꯗ ꯇꯥꯖꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯔꯦ ꯅꯪꯅ ꯉꯥꯛꯄ ꯀꯃꯥꯏꯁꯨ ꯉꯥꯜꯂꯤ ꯉꯁꯤ ꯒꯨꯂꯤ ꯀꯗꯣꯝꯗꯪ ꯍꯥꯏꯕ ꯇꯥꯎ ꯑꯩꯍꯥꯛ ꯁꯤꯕ ꯀꯤꯕ ꯃꯤ ꯅꯠꯇꯦ ꯉꯁꯤꯗꯒꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯏꯃꯥ ꯍꯥꯠꯄ ꯃꯤꯁꯛ ꯑꯗꯨ ꯍꯤꯡ ꯅꯠꯇ꯭ꯔꯒ ꯁꯤꯅ ꯐꯥꯕ ꯄꯨꯔꯛꯄ ꯉꯝꯗꯕ ꯑꯩꯍꯥꯛ ꯕꯤꯔꯁꯤꯡ ꯅꯠꯇꯦ ꯉꯁꯤ ꯆꯠꯂꯦ ꯒꯨꯗ ꯕꯥꯏ ꯂꯣꯏꯖꯔꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖꯅ ꯗꯥꯏꯂꯣꯒꯁꯦ ꯇꯧꯕꯤꯔꯝꯈ꯭ꯔꯦ ꯑꯩꯗꯤ ꯗꯥꯏꯂꯣꯒꯁꯦ ꯁꯤꯝꯐꯥꯕꯨ ꯀꯩꯝꯇ ꯐꯥꯖꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯇꯥꯕꯗꯀꯣ ꯏꯁꯥꯒꯤꯗꯣ ꯉꯁꯥꯏꯒꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯩ ꯃꯇꯥꯡꯗꯣ ꯅꯣꯡꯃꯩ ꯃꯈꯣꯟ ꯑꯝꯇꯪ ꯌꯥꯎꯍꯟꯕꯤꯕ ꯌꯥꯕ꯭ꯔꯣ ꯑꯗꯨ ꯃꯊꯪꯗ ꯇꯧꯖꯔꯒꯦ ꯉꯁꯤ ꯑꯍꯥꯟꯕ ꯍꯪꯕꯅꯤꯅ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅꯒ ꯍꯥꯏꯕꯤꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤꯀꯣ ꯉꯁꯤ ꯑꯕꯤꯔ ꯈꯥꯟꯒꯤ ꯃꯃꯥꯡꯗ ꯑꯕꯤꯔ ꯈꯥꯟꯒꯤ ꯃꯃꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯈ꯭ꯔꯕ ꯒꯥꯏꯅꯀꯣ ꯑꯗꯨ ꯃꯇꯥꯡꯗꯣ ꯍꯥꯏꯒꯦ ꯇꯧꯔꯒ ꯏꯁꯥꯗ ꯊꯛꯀꯠꯄ ꯍꯣꯏ ꯍꯣꯏ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯇꯨꯝꯗꯕ ꯃꯈꯩ ꯇꯥꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯕꯤꯔ ꯈꯥꯟꯒꯤ ꯗꯥꯏꯂꯣꯒꯄꯨꯁꯨ ꯌꯥꯝꯅ ꯐꯖꯅ ꯃꯌꯥꯝꯗ ꯇꯧꯕꯤꯔꯛꯇꯅ ꯃꯌꯥꯝꯗ ꯇꯥꯍꯟꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯌꯥꯝꯅ ꯐꯖꯔꯕ ꯗꯥꯏꯂꯣꯒꯁꯤꯡ ꯇꯧꯕꯤꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯇꯦꯟꯊꯥꯗꯒꯤ ꯕꯥꯕꯨ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯎꯠꯄꯤꯒꯗꯧ ꯂꯩꯒꯦ ꯒꯟꯖꯥ ꯊꯛꯄ ꯑꯅꯤꯒꯤ ꯂꯝꯕꯤ ꯆꯠꯄꯒꯤ ꯋꯥꯔꯤ ꯑꯝꯇ ꯇꯧꯖꯔꯛꯀꯦ ꯒꯟꯖꯥ ꯊꯛꯄꯒꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯒꯟꯖꯥ ꯊꯛꯄꯒꯤ ꯋꯥꯔꯤꯁꯤ ꯍꯧꯔꯁꯤꯔꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯒꯟꯖꯥ ꯊꯛꯄꯒꯤ ꯃꯣꯏ ꯑꯅꯤ ꯌꯦꯠꯅ ꯁꯨꯝ ꯂꯥꯛꯄꯗꯨꯗ ꯒꯟꯖꯥ ꯊꯛꯄ ꯑꯃꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯇꯣꯁ ꯋꯥꯡꯅ ꯀꯥꯞꯈꯠꯀꯦ ꯅꯪ ꯀꯥꯕ ꯉꯝꯒꯗ꯭ꯔꯅ ꯍꯥꯏꯌꯦ ꯑꯗꯩꯗ ꯀꯥꯞꯈꯠꯂꯨ ꯂꯩ ꯀꯥꯒꯦ ꯑꯗꯨꯒ ꯅꯪ ꯃꯌꯥꯏꯗꯗꯤ ꯃꯨꯊꯠꯄꯤꯔꯛꯀꯅꯨꯀꯣꯅ ꯍꯥꯏꯌꯦ ꯑꯁꯤ ꯇꯝꯖꯒꯦ ꯇꯧꯖꯕꯅꯤ ꯌꯥꯝꯅ ꯃꯑꯣꯡ ꯃꯥꯟꯗꯅ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤꯗ ꯑꯩꯈꯣꯏꯒꯤꯗꯣ ꯇꯣꯁ ꯂꯥꯏꯠꯀꯤ ꯃꯉꯥꯟꯁꯤꯗ ꯒꯟꯖꯥ ꯊꯛꯄ ꯑꯃꯁꯦ ꯀꯥꯒꯗꯣꯏꯅꯤ ꯑꯗꯣ ꯀꯥꯕ ꯍꯧꯔꯨꯔꯒ ꯃꯌꯥꯏꯗ ꯃꯨꯠꯊꯠꯂꯛꯀꯅꯨ ꯍꯥꯏꯕꯅꯦꯕꯀꯣ ꯇꯥꯔꯛꯀꯅꯦꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤꯅꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯇꯥꯕꯤꯔꯤꯕꯁꯤꯡ ꯌꯥꯝꯅ ꯐꯖꯅ ꯊꯥꯒꯠꯄꯤꯔꯛꯏ ꯑꯗꯣ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯔꯒꯦ ꯌꯥꯔꯕ꯭ꯔꯣ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯂꯩꯕꯤꯔꯤꯕ꯭ꯔꯣ ꯌꯥꯖꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯋꯥꯔꯨꯕ ꯃꯌꯥꯝꯗꯣ ꯃꯤꯀꯨꯞ ꯈꯤꯇꯪ ꯑꯃꯇꯪ ꯑꯣꯏꯔꯒꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯅꯅꯕ ꯍꯥꯏꯗꯅ ꯔꯦꯗꯤꯑꯣꯁꯤꯅ ꯁꯤꯟꯖꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯊꯧꯔꯝꯅꯤ ꯍꯜꯂꯣ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯃꯨꯛꯇꯪ ꯈꯪꯖꯒꯦꯕ ꯁꯟꯐꯝꯗꯒꯤ ꯈꯥꯇꯣꯝꯕꯤ ꯍꯣꯏ ꯀꯔꯤ ꯉꯁꯤꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯝ ꯅꯣꯛꯄ ꯌꯥꯕ ꯀꯔꯤ ꯂꯩꯒꯦ ꯀꯔꯤ ꯇꯧꯕꯤꯒꯦꯅ ꯈꯟꯕꯤꯒꯦ ꯁꯥꯔ ꯑꯩꯒꯤꯁꯨ ꯑꯍꯥꯟꯕ ꯐꯪꯕꯅꯤꯅ ꯃꯇꯦꯡ ꯑꯃꯈꯛꯇꯪ ꯇꯧꯖꯒꯦꯅ ꯈꯟꯖꯕ ꯁꯥꯔ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯁꯨ ꯃꯃꯥꯡꯗ ꯌꯥꯝ ꯌꯥꯎꯈ꯭ರೆ ꯑꯗꯨꯕꯨ ꯑꯩꯈꯣই ꯋꯥꯔꯧꯖꯕꯗꯤ ꯀꯩꯝꯇ ꯂꯩꯖꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯐꯪꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯜꯁꯦ ꯇꯧꯕꯤꯔꯛꯂꯒ ꯗꯥꯏꯂꯣꯒꯁꯦ ꯐꯖꯅ ꯇꯧꯕ ꯍꯧꯔꯝꯃꯒ ꯈꯪꯇꯞꯇ ꯑꯩꯈꯣꯏꯒꯤ ꯂꯦꯞꯈꯤꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯂꯦꯞꯍꯟꯕꯤꯔꯅꯨꯀꯣ ꯑꯩꯒꯤꯗ ꯁꯤꯅ ꯗꯥꯏꯂꯣꯒꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯑꯁꯦꯡꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯕꯤꯔꯣ ꯃꯈꯥ ꯇꯥꯁꯟꯕꯤꯌꯨ ꯇꯥꯖꯔꯒꯦ ꯁꯥꯔ ꯍꯣꯏ ꯑꯩꯅ ꯊꯕꯛꯁꯤ ꯁꯥꯔ ꯌꯥꯝ ꯂꯥꯞꯅ ꯋꯥꯅ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯆꯥꯛ ꯏꯁꯤꯡꯁꯤ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅ ꯑꯩꯒꯤ ꯆꯥꯛ ꯏꯁꯤꯡꯁꯤ ꯏꯟꯖꯥꯡ ꯃꯩꯁꯥꯡ ꯐꯖꯅ ꯍꯥꯞꯄꯤꯔꯒ ꯑꯩꯒꯤ ꯏꯟꯖꯥꯡꯁꯤ ꯊꯔꯣꯏ ꯊꯣꯡꯕ ꯖꯥꯠꯅꯤꯗ ꯊꯔꯣꯏ ꯊꯣꯡꯕꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯁꯤꯗꯤ ꯕꯕꯥꯒꯤ ꯆꯥꯛ ꯏꯟꯖꯥꯡꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯆꯥꯊꯣꯛꯑꯒ ꯃꯇꯣꯡꯗꯤ ꯂꯣꯏꯅ ꯆꯥꯊꯣꯛꯑꯒ ꯃꯀꯨ ꯈꯛ ꯊꯝꯃꯁꯨ ꯈꯪꯉꯔꯣꯏꯅ ꯑꯩꯒꯤ ꯏꯟꯖꯥꯡꯁꯤ ꯊꯔꯣꯏꯒꯤ ꯂꯝꯁꯤꯃ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯃꯇꯣꯡꯒꯤ ꯂꯣꯏꯅ ꯆꯥꯊꯣꯛꯑꯒ ꯃꯀꯨꯈꯩ ꯂꯣꯏꯅ ꯊꯝꯃꯝꯃꯕ ꯑꯗꯩꯗ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ
mama babagi injang de na lo ni cha thok re ha kan na khoi nu pi ni yo kan e nang gi na pa gi injang dem yaw ji den karai sa ri ba na ho khang ni baba ri baba na la yi nge sa ra khang ni ne hai ba za ni da ada ina pa ba ta ba la ga sa ra ge ni injang ji thang to ga sa ge kan da zo no hai to ga mai di to la sa re kan da matung di ama ta yaw ram da ba ada baba mama babagi injang da ina sa hai bu chum da bra aina loina matong ja thokhe na mai thoi sa hoi adu ba khoi gi hoi thagasari adu hojiki khoi gi machana chakhi bagi da makta khoi gi mapau oiba duna khoi shau da bai wani buko adu bu kanagumba amana ga chatho madi lan da do jani ko injang asing di sar keno ni da mana akhoi gi mapang ju kai da bi mahi ju kai da bi manung gi matong du ka ta lok thoki ba hoi khoi mi haini du di khoi gi chare te ko khoi gi chare ten ko than chare ten ko adum thal le do hoi ado ya na skaya da na khra nga ngo na kya do no ai na san matung du dum to ngam mo jer ke hoi thagasari madudi mathangi kolar da kodong cha basemu pijagi ngasigi thamjariba koigi isai sangna ngakpi gani nghaktang pothaminasi hariba thorom asigi phone number se koigi amuktang haibirao haidana haibirei ngasigi thamjariba number se haijage khuraijam memi devi koigi 7630944377 haiba number sida call tawbiro isagi haijaba sing utpiba yagani hello ahan bada isagi mingale phong haibiyo Thagasari call tawbirakpa do mataram noksari isagi hijaba kari upigadaba legi wari matiem da lijage hoi adade wari se hoba yarabro yara hautage hobiro upi lon we wari hoi nupa ma khuna upi en lon ba ada upi lon ba je ke ye koi da ta da yang nang da tan ada masai gi mana thabak su wa halak ko da pesa ko ko da nupi han ni ka leo masi di ma pesa so da thang ko ni to aduna di naw gi phi gi ilaga ai si leire ge na mana nupi atom gi phi ilaga nupi han dina leiba ada nga thai pa ni di nupi atom gi ne na masi di pesa je pa di ni ko tin ki aduna Ipali sini hong kilo ko tinabai ni di sino mo taw yena raga ipa tanga mana iti nga ta ta ku yena nga khaleire tanga ma dinya nang mo hena lawro ha dina ka di ni pi atom di ne na pa dina di ni pi han di pi chala ba pesa ni pi han dina wa ngang dina pesa di dum lawro law ganda ni pi han di haidopte ni pa di ni pi atom di ne na dum leire adu degu di indang nga di thong ko kan ni pi atong ni thong ni pi atong ni thong lo da na sai mai ni pa nga ten ko da nga di ma tung di pe kan hap ni pi han ni khai nga thong ko di mai di ten ko pe kan hap ni apo na sa ti sa hap ni adu wa lemon mo ga ma na he sai adu ni si di khang ni na na ma di pa kan khale ni pi han ni ai cha ore ke cha si lo ma thang ngong kong ni cha ni koi sa na ge da na sai ni mai di do ong mu chi mai di mu chi ge da na sai ni pi han ni na si di na ni pa di ni pi a ni ten ko na ha ke ni ko ge da na sai han di ma di in di khang da na ma di ten ko sa long in chen lo sa long in chen ni pi han di ten ko da ma ma tin di lo ya nga ma tung le yaw ko dei mai jang ngan tho so ji da na thai ni pa de swai lao kai noi na ha ku na atu ni tin ko ha pe de ga kai no ti de thang yaw ni ji hello tazari ye wari yam nungai dina tazari ni makhata biyo ai di tat khabai na khallo ra tatri adu tin ko se di thang yaw ram ga ji da ni kai me ni pa ni swai lao wa ji da kai noi na tum bi tin ko si da ha pa ga du ga han ti tin ko si yaw ni si ka mai to go ja no khalle wa di ngang adu ga ni ti han ni na
ꯂꯥꯏꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯙꯨꯞ ꯊꯥꯡꯃꯩ ꯊꯥꯗꯅ ꯁꯅꯥꯃꯍꯤ ꯂꯥꯠꯂꯤꯁꯦ ꯁꯅꯥꯃꯍꯤꯕꯨ ꯅꯤꯡꯖꯔꯤꯁꯦ ꯃꯁꯤꯅꯅꯦ ꯁꯅꯥꯃꯍꯤꯅ ꯑꯩꯁꯦ ꯆꯥꯟꯕꯤꯔꯖꯥꯠꯅꯤ ꯅꯨꯡꯇꯤꯒꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯉꯥ ꯊꯣꯡꯕ ꯈꯨꯗꯤꯡꯒꯤ ꯍꯦꯟꯖꯥꯡ ꯍꯥꯎꯕ ꯊꯣꯡꯕ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯒꯠꯈ꯭ꯔꯒ ꯏꯅꯥꯎꯅ ꯍꯦꯛ ꯆꯥꯍꯧꯕ ꯉꯁꯤꯗꯤ ꯑꯩꯅ ꯂꯣꯏ ꯆꯥꯕ ꯇꯥꯔꯦꯗꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯀꯔꯤꯅꯣ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯏꯆꯦꯅ ꯆꯒꯨꯝ ꯆꯣꯡꯕ ꯇꯝꯗꯅ ꯊꯨꯅ ꯆꯥꯔꯒ ꯍꯧꯒꯠꯈ꯭ꯔꯒ ꯑꯗꯨꯒ ꯑꯩꯅ ꯂꯣꯏ ꯆꯥꯍꯧꯔꯤꯁꯦ ꯑꯩꯅ ꯀꯣꯟꯅ ꯆꯥꯕꯅꯤ ꯆꯥꯐꯝ ꯊꯣꯛꯄꯅꯤꯅ ꯍꯥꯏꯔꯒ ꯑꯇꯣꯝꯕꯤꯁꯤꯅ ꯑꯍꯟꯁꯤꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯁꯤꯅ ꯏꯅꯥꯎꯅ ꯍꯥꯏꯁꯤꯅ ꯀꯔꯤꯅೋ ꯆꯥꯛ ꯊꯣꯡꯕꯗꯤ ꯄꯥꯜꯂꯤ ꯅꯥꯏꯅꯔꯦ ꯑꯩꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯕ ꯀꯣꯟ ꯐꯦꯡꯕ ꯋꯥꯏ ꯇꯩꯕ ꯂꯣꯏꯅꯃꯛ ꯇꯧꯏ ꯅꯨꯡꯗꯥꯡꯗꯤ ꯅꯪꯒꯤ ꯊꯕꯛꯅꯤ ꯑꯗꯨꯅ ꯑꯩ ꯆꯥꯕ ꯂꯣꯏꯔ ꯍꯧꯒꯠꯄ ꯇꯥꯕꯅꯤ ꯍꯥꯏꯗꯤ ꯃꯕꯥꯏꯅꯤꯁꯨ ꯉꯥꯡꯅꯔꯦ ꯑꯗꯨ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯅꯨꯄꯥꯁꯤꯅ ꯊꯕꯛ ꯆꯠꯀꯦꯅ ꯐꯤꯔꯣꯜ ꯁꯦꯠꯂꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯍꯥꯏ ꯇꯥꯃꯣꯒꯤ ꯄꯩꯁꯥꯗꯨꯕꯨ ꯉꯔꯥꯡ ꯐꯪꯉꯛꯇ꯭ꯔꯕ꯭ꯔꯥ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯣꯅ ꯍꯥꯏ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯁ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯂꯨꯄꯥ 2,200 ꯈꯛ ꯐꯪꯉꯛꯄꯅꯦ ꯑꯗꯣ 2,200 ꯐꯪꯉꯛꯄꯁꯦ ꯑꯩꯅ ꯉꯥ ꯆꯥꯅꯤꯡꯉꯦꯅ ꯉꯥꯁꯨ ꯂꯩꯊꯣꯔꯛꯑꯦ ꯉꯥ ꯂꯩꯕꯗꯩ ꯈꯔ ꯂꯦꯝꯕꯁꯤꯅ ꯑꯩ ꯈꯣꯔꯁꯥꯋꯥꯔꯒꯦ ꯁꯦ ꯅꯕꯥꯏꯅꯤꯒꯤ ꯂꯨꯄꯥ 1,000 ꯄꯤꯔꯝꯃꯒꯦꯁꯦ ꯇꯥꯃꯣ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯉꯔꯥꯡ ꯂꯨꯄా 2,200 ꯈꯛꯇꯪ 2,500 ꯐꯪꯉꯛꯄ꯭ꯔꯅꯦ ꯍꯣꯏꯅꯦ 2,200 ꯈꯛꯇꯅꯦ ꯐꯪꯉꯛꯏꯁꯦ ꯑꯁ ꯑꯩꯅ ꯇꯥꯃꯣꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯃꯥ ꯃꯆꯥꯒꯤ ꯇꯥꯏꯕꯣꯟꯗ ꯍꯪꯕꯗꯗꯤ ꯂꯨꯄా 3,000 ꯄꯤ ꯍꯥꯏꯗ ꯑꯁ ꯀꯗꯥꯏꯗꯩꯅꯣ ꯇꯥꯏꯕꯣꯟꯗꯨꯅ ꯉꯥꯡꯉꯤꯗꯣ ꯋꯥꯗꯣ ꯌꯨꯝ ꯀꯥꯏꯅꯅꯕ ꯉꯥꯡꯉꯤꯅꯤ ꯇꯥꯃꯣꯅ ꯉꯔꯥꯡ ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯨꯄా 100 ꯄꯤꯔꯤꯗꯨꯗꯤ ꯏꯅꯥꯎꯗ ꯅꯪ ꯎꯍꯧꯕ꯭ꯔꯣ ꯎꯍꯧꯕ ꯅꯠꯇꯦ ꯑꯩꯅꯦ ꯏꯅꯥꯎꯒꯤ ꯐꯤ ꯏꯜꯂꯀꯥꯟꯗ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯇꯥꯃꯣꯅ ꯆꯪꯉꯛꯄꯗ ꯑꯩꯉꯣꯟꯗ ꯂꯨꯄꯥ 100 ꯅꯆꯦ ꯈꯪꯍꯜꯂꯨꯅꯦꯅ 100 ꯍꯦꯟꯅ ꯄꯤꯔꯤꯗꯨꯗꯤ ꯂꯣꯏꯖꯔꯒꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩ ꯃꯨꯠꯈꯤꯕꯒꯤ ꯇꯥꯟꯖꯥꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯟꯁꯥꯡ ꯑꯣꯟꯅꯕꯒꯤ ꯃꯇꯧ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤ ꯐꯤ ꯑꯣꯟꯅꯅ ꯏꯜꯂꯒ ꯄꯩꯁꯥ ꯂꯨꯄꯥ 100 ꯂꯧꯕꯒꯤ ꯃꯇꯥꯡ ꯑꯃꯅꯦꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯂꯩꯅ ꯂꯧꯁꯤꯡ ꯂꯩꯅ ꯌꯥꯝꯅ ꯐꯖꯅ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯦ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯑꯃꯨꯛ ꯂꯧꯃꯤꯟꯅꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯈꯥꯉꯕꯣꯛꯇꯒꯤ ꯖꯦꯝꯁ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯎꯠꯄꯤꯒꯗꯒꯦ ꯁꯨꯝ ꯑꯣꯖꯥ ꯑꯃꯅ ꯁꯥꯇ꯭ꯔꯗ ꯁꯨꯝ ꯋꯥꯍꯪ ꯍꯪꯕ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃ ꯁꯨꯝ ꯇꯧꯖꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯔꯁꯤꯔꯣ ꯑꯣꯖꯥꯗꯨꯅ ꯁꯥꯇ꯭ꯔꯗ ꯁ꯭ꯀꯨꯜꯁꯤ ꯑꯣꯖꯥꯗꯨꯅ ꯁꯥꯇ꯭ꯔꯗ ꯍꯪꯕ ꯁ꯭ꯀꯨꯜꯁꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯀꯔꯤ ꯇꯧꯐꯝꯅꯣ ꯍꯥꯏꯅ ꯍꯪꯕ ꯀꯥꯟꯗ ꯁꯥꯇ꯭ꯔ ꯑꯃꯅ ꯍꯧꯒꯠꯂꯒ ꯁꯥꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯒꯤꯅ ꯆꯩ ꯆꯠꯐꯝ ꯕꯕꯥꯒꯤꯅ ꯄꯩꯁꯥ ꯍꯨꯟꯗꯣꯛꯐꯝꯅꯤ ꯑꯣꯖꯥ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯁꯤ ꯍꯥꯏꯔ ꯂꯣꯏꯖꯔꯤꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯇꯧꯕꯤꯔꯤꯕ ꯗꯥꯏꯂꯣꯛ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯔꯣꯏꯕꯒꯤꯗꯣ ꯀꯔꯤ ꯑꯔꯣꯏꯕꯩꯗꯣ ꯑꯃꯨꯛꯇꯪ ꯃꯈꯥ ꯇꯥꯕꯤꯌꯨ ꯑꯃꯨꯛꯇꯪ ꯍꯟꯖꯟꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯅ ꯍꯪꯉꯛꯄ ꯁꯥꯇ꯭ꯔꯗꯨꯗ ꯅꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯀꯔꯤ ꯇꯧꯐꯝꯅꯣ ꯍꯥꯏꯅ ꯍꯪꯉꯛꯄ ꯀꯥꯟꯗ ꯁꯥꯇ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁ꯭ꯀꯨꯜꯁꯤ ꯕꯕꯥꯒꯤꯅ ꯄꯩꯁా ꯍꯨꯟꯗꯣꯛꯐꯝꯅꯤ ꯑꯩꯈꯣꯏꯒꯤꯅ ꯆꯩ ꯆꯠꯐꯝꯅꯤ ꯑꯣꯖꯥ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅꯗꯤ ꯃꯆꯥꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯍꯩꯍꯟꯅꯤꯡꯗꯅ ꯄꯩꯁా ꯃꯌꯥꯝ ꯊꯥꯗꯔꯒ ꯁ꯭ꯀꯨꯜꯗ ꯃꯍꯩ ꯇꯝꯍꯟꯕꯀꯣ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯃꯥꯅ ꯊꯥꯗꯔꯤꯕ ꯄꯩꯁꯥꯁꯤꯒꯤ ꯋꯥꯈꯜꯁꯦ ꯀꯩꯝꯇ ꯈꯟꯗꯅ ꯃꯈꯣꯏꯅ ꯉꯥꯎꯊꯣꯛꯑꯒ ꯂꯩꯊꯣꯛꯄꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯝꯗ꯭ꯔꯕꯅꯤꯅ ꯑꯣꯖꯥꯅ ꯁꯥꯎꯗꯅ ꯐꯨꯕꯗꯨꯅꯦꯕ ꯃꯈꯣꯏꯅ ꯋꯥꯔꯧꯔꯒ ꯍꯥꯏꯖꯔꯤꯁꯦ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅꯗꯤ ꯁ꯭ꯀꯨꯜꯗ ꯄꯩꯁా ꯍꯨꯟꯇꯣꯛꯏ ꯑꯗꯨꯒ ꯑꯉꯥꯡꯗꯨꯅꯗꯤ ꯃꯇꯤꯛ ꯆꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯣ ꯄꯥꯗ꯭ꯔꯕꯅꯤನ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯣꯖꯥꯅ ꯁꯥꯎꯗꯅ ꯐꯨꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯆꯩ ꯆꯥꯐꯝ ꯍꯥꯏꯁꯦꯀꯣ
ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯕ ꯌꯥꯝ ꯇꯦꯟꯅ ꯇꯦꯟꯅ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ ꯂꯧꯁꯤꯟꯕꯗ ꯌꯥꯕ ꯋꯥꯐꯝ ꯌꯥꯝꯅ ꯐꯖꯅ ꯉꯁꯤꯒꯤ ꯊꯥꯒꯠꯄꯤꯔꯛꯏ ꯃꯁꯤꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄꯁꯤꯡ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯗꯤ ꯋꯥꯐꯝꯁꯤ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯕ ꯌꯥꯕ ꯗꯥꯏꯂꯣꯛ ꯂꯣꯏꯖꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯏꯔꯦꯡꯕꯟ ꯍꯋꯥꯏꯔꯣꯛ ꯊꯣꯏꯕꯤ ꯌꯨꯝꯉꯝꯗꯒꯤ ꯀꯣꯉꯥꯡꯅꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯔꯤ ꯍꯩꯖꯕ ꯎꯠꯄꯤꯒꯗꯧꯕ ꯂꯩꯒꯦ ꯑꯩ ꯗꯥꯏꯂꯣꯛ ꯑꯃꯨꯛꯇꯪ ꯇꯧꯖꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯗꯥꯏꯂꯣꯛꯁꯦ ꯍꯧꯕ ꯌꯥꯔꯕ꯭ꯔꯣ ꯑꯣ ꯌꯥꯔꯦ ꯁꯥꯔ ꯑꯗꯨ ꯀꯔꯤꯝꯇꯪ ꯍꯥꯏꯖꯍꯧꯒꯦ ꯗꯥꯏꯂꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯏꯁꯥꯒꯤ ꯔꯦꯗꯤꯑꯣꯗꯣ ꯈꯤꯇꯪ ꯂꯩꯊꯕꯤꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯍꯟꯗꯣꯛꯄꯤꯔꯛꯄ ꯌꯥꯕ꯭ꯔꯣ ꯑꯣ ꯈꯤꯇꯪ ꯍꯟꯗꯣꯛꯆꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯈꯣꯟꯊꯥꯡꯁꯦ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯛ ꯐꯥꯎꯕꯀꯣ ꯑꯗꯨꯅ ꯍꯥꯏꯖꯕꯅꯤ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯑꯣ ꯌꯥꯏ ꯁꯥꯔ ꯍꯥꯏꯖꯔꯒꯦ ꯁꯥꯔ ꯗꯥꯏꯂꯣꯛ ꯇꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯣ ꯁꯥꯔ ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯒꯦ ꯁꯥꯔ ꯖꯁ ꯁꯥꯍꯦꯕ ꯀꯅꯥꯅꯣ ꯆꯪꯉꯣ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯖꯁ ꯁꯥꯍꯦꯕ ꯑꯩꯅ ꯖꯁ ꯁꯥꯍꯦꯕꯀꯤ ꯆꯪꯗ꯭ꯔꯤꯉꯩ ꯖꯁ ꯁꯥꯍꯦꯕ ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯒꯦ ꯖꯁ ꯁꯥꯍꯦꯕ ꯍꯥꯏꯕꯤꯌꯨ ꯀꯔꯤꯅꯣ ꯉꯁꯤꯗꯒꯤꯅ ꯆꯍꯤ 12 ꯃꯃꯥꯡꯗ ꯎꯔꯤꯄꯣꯛ ꯆꯩꯔꯥꯛꯄꯣꯠꯇ ꯖꯁ ꯑꯣꯏꯅ ꯄꯨꯕꯤꯔꯝꯕ꯭ꯔꯥ ꯄꯨꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯖꯁ ꯑꯃ ꯑꯣꯏꯅ ꯍꯥꯏꯌꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯩꯅꯣ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯂꯩꯖꯕꯤ ꯂꯥꯏꯔꯕꯤ ꯁꯨꯟꯗꯔꯤ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯗꯣꯝꯅ ꯈꯣꯏꯗꯥꯈꯤ ꯍꯥꯏꯕꯤ ꯆꯨꯝꯕ꯭ꯔꯥ ꯅꯣ ꯃꯗꯨ ꯑꯔꯥꯟꯕꯅꯤ ꯖꯁ ꯁꯥꯍꯦꯕ ꯅꯪꯅꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯂꯩꯖꯔꯕ ꯖꯁ ꯁꯥꯍꯦꯕꯅ ꯃꯤꯉꯝꯗꯨꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯥꯡꯍꯟꯕꯤꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯅ ꯂꯥꯛꯏꯉꯩ ꯃꯇꯝꯗ ꯖꯁ ꯁꯥꯍꯦꯕꯀꯤ ꯊꯋꯥꯏꯗꯣ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯖꯁ ꯁꯥꯍꯦꯕ ꯐꯒꯔꯦ ꯅꯣ ꯃꯗꯨ ꯑꯔꯥꯟꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕꯅꯤ ꯁꯥꯔ ꯑꯩ ꯁꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯍꯥꯟꯕ ꯐꯪꯕꯅꯤꯅ ꯑꯩ ꯈꯤꯇꯪ ꯊꯛꯀꯠꯂꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯖꯅ ꯗꯥꯏꯂꯣꯛ ꯇꯧꯕꯤꯔꯛꯈ꯭रे ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯇ ꯑꯩꯈꯣꯏꯒꯤ ꯎꯀꯤꯜ ꯃꯁꯦꯟ ꯍꯥꯏꯇꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠ ꯂꯦꯞꯅꯕꯒꯤ ꯃꯇꯥꯡ ꯏꯁꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛꯀꯨꯝꯕꯁꯤ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯗ꯭ꯔꯃꯥꯁꯤ ꯑꯗꯨꯝ ꯄꯥꯝꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯕꯨ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅꯩ ꯁꯥꯔ ꯑꯩꯁꯤ ꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯗ꯭ꯔꯥꯃꯥ ꯅ꯭ꯌꯨ ꯗꯦꯜꯂꯤ NSCꯗ ꯑꯩ ꯅꯝꯕꯣꯜꯒꯤ ꯊꯤꯌꯦꯇꯔꯗ ꯅꯨꯃꯤꯠ 45 ꯗꯦ ꯋꯥꯔꯛꯁꯣꯞ ꯌꯥꯎꯔꯒ ꯑꯩ ꯇꯣꯏꯖꯝ ꯁꯤꯂꯥ NSTꯒꯤꯗꯣ ꯍꯣꯏ ꯑꯗꯨꯗ ꯑꯩ ꯑꯦꯛꯇꯤꯡ ꯄꯥꯁ ꯇꯧꯖꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯗꯒꯤ ꯗ꯭ꯔꯃꯥꯁꯦ ꯅꯣꯔꯠ ꯏꯁꯀꯤ ꯁꯤꯛꯀꯤꯝꯗ ꯐꯦꯁꯇꯤꯚꯦꯜ ꯈꯔ ꯆꯠꯂꯨꯏ ꯑꯗꯨ ꯗꯤꯜꯂꯤꯗ ꯁꯣ ꯈꯔ ꯎꯆꯔꯨꯏ ꯑꯗꯨ ꯑꯩ ꯌꯨꯝ ꯄꯥꯜꯂꯒ ꯑꯩ ꯑꯗꯨꯝ ꯄꯣꯊꯥꯈ꯭ꯔꯦ ꯌꯨꯝ ꯄꯥꯟꯕꯗꯤ ꯀꯔꯤꯝ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯑꯗꯨꯝ ꯏꯁꯥꯒꯤ ꯋꯥꯈꯜꯗ ꯌꯥꯎꯕꯤꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯤꯗ ꯂꯩꯔꯤꯕ꯭ꯔꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯩ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯤ 100 ꯊꯥꯕꯅꯤ ꯅꯝꯕꯣꯜ ꯐꯣꯏꯖꯤꯡ ꯃꯃꯥꯡꯒꯤ ꯅꯝꯕꯣꯜꯒꯤ ꯗ꯭ꯔꯃꯥꯗꯨꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯤꯂꯥꯒ ꯇꯧꯔꯒ ꯃꯤ 30 ꯈꯟꯕꯗ ꯑꯩ ꯌꯥꯎꯔꯦ ꯃꯗꯨꯒꯤ ꯑꯦꯛꯇꯤꯡ ꯇꯝꯕꯒꯤ ꯄꯥꯁ ꯇꯧꯕꯁꯤꯗ ꯑꯩ ꯅꯨꯄꯤ ꯊꯤꯖꯤꯜꯂꯨꯕꯁꯤꯅ ꯃꯇꯝꯗꯨꯗ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯁꯤ ꯋꯥꯈꯤꯕꯗ ꯑꯩ ꯄꯣꯊꯥꯈꯤꯕꯅꯤ ꯍꯣꯏ ꯑꯃꯕꯨ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯇꯧꯅꯤꯡꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯑꯗꯒꯤ ꯑꯩꯒꯤ ꯇꯦꯂꯦꯟ ꯎꯠꯅꯤꯡꯕꯗꯤ ꯃꯌꯥꯝ ꯂꯩꯔꯒ ꯑꯗꯨꯝ ꯑꯩꯅ ꯀꯔꯥꯏꯗ ꯆꯪꯉꯒ ꯀꯔꯣꯝꯗ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯂꯩꯔꯒ ꯎꯄꯥꯏ ꯂꯩꯇꯗꯅ ꯐꯥꯝ ꯃꯆꯥ ꯑꯃꯈꯛ ꯇꯧꯔꯒ ꯁꯨꯝ ꯍꯤꯡꯒꯣꯜ ꯈꯔ ꯀꯣꯏꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯁꯦ ꯍꯣꯏ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ ꯍꯩꯔꯤꯕ ꯏꯁꯥꯅ ꯄꯥꯝꯖꯅ ꯆꯪꯖꯔꯨꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥꯒꯤ ꯂꯝꯗ ꯍꯥꯏꯇꯥꯏꯀꯣ ꯃꯁꯤ ꯌꯥꯔꯒꯗꯤ ꯏꯁꯥꯒꯤ ꯍꯧꯖꯤꯛ ꯏꯁꯥꯅ ꯇꯧꯕꯤꯈꯤꯕ ꯗꯥꯏꯂꯣꯛꯁꯤ ꯀꯣꯂꯔꯁꯤꯡꯅꯁꯨ ꯉꯁꯤꯒꯤ ꯏꯁꯇ꯭ꯔꯤꯃꯔꯁꯤꯡꯅꯁꯨ ꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯕꯤꯔꯛꯑꯦ ꯏꯁꯥꯒꯤ ꯗꯥꯏꯂꯣꯛꯁꯤ ꯇꯥꯔꯀꯥꯟꯗ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯅꯀꯣ ꯃꯇꯦꯛ ꯑꯃꯇꯪꯒ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯕꯨꯡꯒꯤ ꯄꯨꯡꯈꯣꯟꯗꯒꯤ ꯅꯔꯦꯟꯗ꯭ꯔꯒ ꯗꯦꯕꯇꯒ ꯇꯧꯕꯗꯣ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯔꯁꯤꯅꯦꯀꯣ ꯗꯥꯏꯂꯣꯛꯁꯤ ꯌꯥꯝ ꯇꯥꯡꯅꯁꯨ ꯌꯥꯝꯅ ꯐꯖꯅꯁꯨ ꯇꯧꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯁꯨ ꯇꯥꯖꯒꯦ ꯍꯧꯕꯤꯔꯣ ꯊꯕꯥ ꯁꯦ ꯊꯕꯥ ꯅꯨꯡꯒꯤꯁꯨ ꯄꯥꯏꯕꯅꯤ ꯊꯕꯥ ꯌꯦꯡꯉꯣ ꯌꯦꯡꯅꯕꯁꯤꯡꯅ ꯂꯥꯎꯟ ꯀꯣꯏꯁꯟꯈ꯭ꯔꯦ ꯊꯕꯥ ꯁꯦ ꯅꯨꯡꯒꯤꯁꯤ ꯀꯥꯞꯄꯨ ꯊꯕꯥ ꯑꯩꯉꯣꯟꯗ ꯀꯥꯞꯄꯨ ꯊꯕꯥ ꯌꯥꯝꯕꯨ ꯌꯥꯝꯕꯨꯅ ꯈꯨꯠ ꯊꯥꯕ ꯉꯝꯃꯣ ꯌꯥꯝꯕꯨ ꯃꯁꯤꯒꯤꯗꯃꯛꯇꯔꯥ ꯌꯥꯝꯕꯨ ꯉꯧꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯜꯂꯛꯂꯤꯕ ꯊꯕꯥ ꯅꯊꯛ ꯊꯣꯡꯕ ꯑꯃꯅ ꯍꯥꯏꯕꯗꯤ ꯑꯊꯤꯡꯗꯕꯤ ꯆꯠꯈꯣ ꯆꯠꯂꯣ ꯇꯨꯀꯠꯆꯩ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ
ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯁꯨ ꯅꯈꯣꯏ ꯂꯩꯍꯧꯔꯕꯗꯤ ꯅꯣꯡꯃꯇꯒ ꯅꯣꯡꯃꯗꯤ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯦ ꯅꯣꯍꯟꯒꯅꯤ ꯊꯕ ꯁꯦ ꯅꯣꯡꯃꯩꯁꯤ ꯄꯥꯏꯔꯦ ꯊꯕ ꯌꯦꯡꯉꯣ ꯑꯀꯣꯏꯕꯁꯤꯡꯗ ꯌꯦꯡꯅꯕꯁꯤꯡꯅ ꯀꯣꯏꯁꯟꯈ꯭ꯔꯦ ꯊꯕ ꯑꯀꯣꯏꯕꯗ ꯌꯦꯡꯅꯕꯗ ꯀꯣꯏꯁꯟꯈ꯭ꯔꯦ ꯊꯕ ꯅꯣꯡꯃꯩꯁꯤ ꯄꯥꯏꯔ ꯀꯥꯞꯄꯨꯔꯦ ꯊꯕ ꯌꯥꯝꯕꯣꯡ ꯅꯪ ꯉꯝꯃꯣꯏ ꯌꯥꯝꯕꯣꯡ ꯂꯪꯇꯛ ꯅꯥꯏꯗꯕꯩ ꯅꯊꯛ ꯊꯣꯡꯕ ꯑꯃꯅ ꯍꯥꯏꯕꯗꯤ ꯏꯟꯗꯕꯤ ꯄꯥꯏꯔꯦ ꯊꯕ ꯅꯣꯡꯃꯩꯁꯦ ꯌꯥꯝꯕꯣꯡ ꯐꯤꯁꯦꯎ ꯐꯤꯁꯦꯎ ꯌꯥꯝꯕꯣꯡ ꯃꯁꯤꯒꯤꯗꯃꯛꯇꯅ ꯌꯥꯝꯕꯣꯡ ꯑꯩꯕꯨ ꯂꯝꯕꯤꯁꯤꯗ ꯄꯨꯁꯜꯂꯤꯕ ꯌꯥꯝꯕꯣꯡ ꯌꯥꯝꯕꯣꯡ ꯊꯕ ꯅꯪ ꯃꯩꯇꯩ ꯆꯅꯨꯔꯥ ꯀꯌꯥ ꯑꯃ ꯍꯤꯡꯍꯧꯔꯕꯗꯤ ꯅꯣꯡꯃꯇꯒ ꯅꯣꯡꯃꯗꯤ ꯏꯔꯩꯄꯥꯛ ꯃꯅꯤꯄꯨꯔ ꯆꯅꯥ ꯂꯩꯕꯥꯛ ꯑꯁꯦ 소리를 낭놈의 거야 덕다 땀먹이 피란 빠르끼리 타봐 잡고 살로 타봐 라바 잡고 타봐 너무 징그러운 꽃은 그래 타봐 타봐 사이즈는 생겨나겠다 샤바스 온타오는 파자크레 यामना फजना ngasi YouTube ta tabili ba khoi gi miyeng tabili ba singna haita yamna fajana dialogue to bire haidana yamna fajana khoi khuba khubire like to bire kari haibining balai ma khoida ai sar masi ai manipur poi meitai leba ke lebi ba manipur gi miyamna khoi tongan tonga mana ai bu thagat pi haiba jai nungai jai ai gi haijaba telel ai gi thauna ji ngasi gi manipur de leba miyamna ang ai bu thagat pi ba ji masi da ge hena ai nungai ba masigi nuaibagi mahawgini aina diamond channel da ai khungyom amtang chumai utok se giren khaljabada lahinje kitang phangbo khotbo waba ai yam nungai jare ai u thagat kriba mijubu aina lamna makhoibuju makhona toru ba thabak khuding mak nungai mai papa masung wibiu haina ai diamond gi mapun dei thongtok cherisa hoi ado hauji phawda khoi gi thagat pase loidri bhalo haidana hoi se kotna khoi khuba kana khubire hoi ado hojik se khoi gi ngasai mamang da isana tawbikhiba dialogue ta nongmai kapa yawi ko yawi nongmai se kaya kapi khibro ningsing bidibra ahum lagla ani da ani mak lai jira ise kenu tawda nongmai se ani ka khibni ko khoi pichung araga ko yamna fajana dialogue to bira khre nongmai ma khonso antona mangre ado sumaina khoi gi yamna fajaba dialogue sing matung tarakpada radio sibu nungsibiduna haitai ko yamna fajaba dialogue sing amu makhata na tawba ai ayamade ai adum mai phone to giru ai diamond chini adum mag ai gi sida ai hingu da nga macha khara thadra gi hingu khara koiraga pukhi macha khara leyeba hoi aduna ai ayamade radio thandani lei je lamangda koi khunuda tinjilana koi police leibudu gi maningda ai leijabe aduna radio jiga ai ga adum pathamine ai gi kaname to thanda sum leibani na ko hoi ado koi gi radio tabasi koi gi isa gi wakhalda mangi na khanbra mangde na khanbra masi kamai to amangbaga tongbaga si karim ban heli तसेंगम आइना हाइजनिंगबुदी रेडियो हाइबसी अखोई तोंगान बा अखोई मणिपुर लेबिद कम्युनिटी मयाम तोंगान बा जाति कुथा हिन लेबिबसिदा खंगदबा उदबा अदगी पुनमक्सी मखुद खंगन बा मेसेज तौबदुगा मिकअप थोकपुदुंगो तौरे आइजु हाना रेडियो जे खंजरम देबसा अदुगु ngasi ai diamond chini ni tarubudigi तोंगान बा इंगोंदा हेना अखोइदा कइनो खंगे इंगोंदा हाइनिंगबा तोंगबा ngang मयाम मा सेगी रेडियो दा हाइबी रेबा फटकसबा पॉइंट फटकसबा वाही लैपा क्युइबा दगी नैनरीबा खनरीबा मयाम तारबुदगी आइजु अदुम हाइनिंग मयाम जो ओन फावरेक पजे मसे आई रेडियो जी दे अवांग थाका डायमंड चेनी बु थाका चरी आई हाइजनिंग जे सर makata biyo oh आई याम नुंगाइरे थंगबगी नुंगाइबने अदगी मयाम थागतबगा आई सिनी मियोइबगी अखोइना आइना होनजबा आइना हाइनिंगबसिना ता आइना फोंदोकबसिना ngasiगी मणिपुर लेरिबा मयाम अखोइगी तोंगा तोंगा सारोद पिरिदो मसिगी नुंगाइबसिनी आइना हराउगेरि हुयुकी साजिनी हराउंदना नुंगाइबा वाखंदो hoi thagasari khoi gi maiki degi su aikoina kayarak hana tawraga su sungta taroidaba dialogue haitai ko yamna fajaraba dialogue sing isana tawbirami masigi damakta soi khoi gi maiki degi ngkharitina thagasari punsi nung sangna na dayektana imung manunga nungaina leiba ngamba oibiu channel sibu su nung sibiduna tongan ba thorom singda saruk yaba ngamba oibiu haijaba galuna na mathangi collar da makhudong sa basi pijage matam se tamna sum sangsilakpana matam se so lesilak thai ko thagasari sa thank you sa thagasari
ꯃꯁꯤꯅꯤ ꯔꯦꯗꯤꯑꯣꯁꯤꯅ ꯁꯤꯟꯖꯕ ꯏꯁꯥꯒꯤ ꯋꯥꯈꯜꯗ ꯇꯧꯊꯣꯛꯀꯦꯗꯤ ꯈꯜꯂꯒ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯐꯨꯛꯇꯣꯛꯇꯅ ꯃꯌꯥꯝꯗ ꯈꯪꯍꯟꯗꯅ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯈ꯭ꯔꯦ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯎꯠꯊꯣꯛꯄꯤꯒꯗꯧꯕ ꯂꯩꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯕ ꯌꯥꯔꯕ꯭ꯔꯣ ꯌꯥꯔꯦ ꯍꯧꯕꯤꯔꯣ ꯑꯩ ꯂꯣꯛꯁꯨ ꯈꯔ ꯊꯨꯡꯉꯤ ꯑꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯥꯕꯅꯦ 이거 hugulо 하르다 나올라 hugulо 나오 하르다 좀 레이거든니 hugulо 잡니 너희네 좀 낭나비 똑같이 와그래도 그너봐 너말라 부강하나 보는 미타 부강하나 보가 나마나 버진나 너희네 마기 신타로 빵토 그래 너희는 우리 바꿔 돌리게 ni loi na mo hogot na dala walking din na loi tong na le layu noi na ngam na bada na i wa na sira dam ni noi layu ko noi na pa ju sa ji fa tarani soi dan layu soi tai ja ni noi tum ina na ne ngala pa de gi si le wona ge noi na ngai tum ko thank you ka Tagasari yamna phajana line se kakre 692 na loiba number na yamna phajaba dialogue haite ko gi nungda artha yamna chenba mapam ma oiba singnadi yamna wana macha singi damakta hotna dana awana kaimta thidana mayam gi damak macha singi damak hotnaba aduga macha singnadi mapa ma oiba singna honani ba singdo kaimta khangbidana ko gi tummaga lithokpa matam manghanba hariba sing asigi artha ko gi puba adugumlaba dialogue to birami thagasari hello masa pondo ge kemajil hangon dagi noren marke thagasari norel call to birakpa isagi hijaba kari uppi ge dobo lege dialogue de tok jege sir hoi adi dialogue se hoba yara bro horsiro hau jage sir hoi hobi aina to dialogue sida soigi lange biyo ju tabi miyan ngakpi gene na ka khanje hoi maduma oirasano mamul bina ayuki lai thami matang da to matang dialogue to jege sa hoi hobiro mamul bina lai thami bagi non da matang ida phamdra bu ida mo jithokra batapna imna haraga ada mane bokina na sona ta hobodu da mane bokna kari haina harake bu laida muibu katpada mamong nu pisina ring matangi le mamong nu pisi di aya di ngatani na dari haina harake bu leja ba katani kamana hari sidelo senjage koigi mau amadi mane anigi koigi khulang is tai ko mane bok to na di mau da ai ni mau bi ya ba ni na ni ma tang ni bi jing ji bo ba leja ba katani na ta tham jara ge tagasari koigi mayang asigi koigi radio tabiri basing kari haina ai ga dom noi ju nok mandana koigi hai basi thok da ko jok sale mayam youtube tabiri basing di otong asu koigi puli paidra nok piri hello 이거 람딩이 인사가 왜 hoi 나지 hoi adu ima 와인들이 또 hoi ima hojiki mamangi wai da tabi hobro tawi koigi leje bakat pani tawdo hoi adu hadangna ima gi karamba wari bu oiriga ba koigi 와이제 너무 리본 그런 산티 아마가 해로비라 사르디나 아마가냐 hoi 우리지 센터도 잡으라는 생각이다 아니라 우리제 센터도 잡아주자 거기
lupa humpuga pur sebenarnya. Ada hayo kesini hayo jas beli jas tahu lu tahu lupa mana kelihini. Bisa tahu bisa pilih kerja. Dia kanda mana. Punya kawan tu handi dia kali. Santinya mai canda sabni pujar bisa tu. Lupa mana lem lupa sendiri. Aduh sabni kalau kali kali pun dah. Malam tu pun ada mana kongsi lagi. Terus ni sentuh tu ini pak ni jauh dia ni pak hai. Tu macam kongsi lagi. Tu pak kali. Kongsi dia malam tu tu macam si apa lah macam. Sadi aduh dia. Gaya ni kalau orang lakukan yang dia mana cair tu ini. Orang tu dia bisa jauh mana tu biar tu so. Orang berada tu kumai. Aduh, cantiknya mangkal seperti pisau cingma. Rasa dia pisingnya ada helmen. Orang tu dia berada lagi. Aduh, sisi orang tu ni. Tahu kami dah hayam bersaki. Regi loan thok tabgi khudong chab se lawro matung da last ta khoi aroi ba loan thok ambado to kami dah hayam bersaki. Aduh ikhwari dah. Aduh. Hoi. Ado ima khoi ki tentak na kai gom ta hangjo gi. Hojiki akhoi gi ngasai mamang da kolaram khangna khoi gi hai khi bodo hojikan gi khoi gi kai ni khoi miron gi hai tai ko. Khoi gi mousing gi chatna bi hai da khoi gi lejaba katpani hai bi wafam do adama ta udra khoi gi hojikan gi oiriba mousing asigi khoi gi lamchat chajat hai tai ko. Sisiga khoi ima hoi gi matamda ima hoi na laisari ngai da chalakpa khoi lamchat haita khoi gi masi ima amuk ki sang je khetnare hauji ki matam siga ima hoi na sum thengna ba mangane na jo bauji mangasi aduna duo bo adu ai haji illi na je sei kan atbiyo hai sasalate tabiyo kamagi ko hoi fare ima dadi mathangi collar da koi gi khudong chaba simu pijage aduga karam ba dialogue sing tawre haba se koi mam punamu yengmina se hojik tamna sum sangsilakpana mayam hojik koi gi mayam na ngai biri ba inspector tayai gi anoba episode ma so hojik sem sabalu silagle mayam khwaidagi iroloiba collar silokasage. Hello ngasigi ngaktang pothaminasi hariba thorom asigi ngasigi wenandi isana su khwaidagi iroloiba collar ni isagi mingale famgasi mutang haibiram. I ten thadagi thoiba. Ten thadagi thoiba kari isagi haijaba talent utpiga doino. Ahanba call pangjabane ado amatangi tawjai. Hoi adudi hobiro. Mamanga social media da viral chatkiba sum comedy mate mu tawjak. Hoi Hey, jingi tau. Nangi og putnaba cooker da. I want to lay masiki cooker senanga lawbe khallaba tie. Hayeng mamajing numisida yimda la u. La pasida